Manipur masana masa thabo pijawa entrepreneur kya am lai ko mayam ado mayam da ngasidi singapore 60 na mayam na han dagi ukijba haiba tare ko koigi life ta ngasina so han do guduni ado mayam da entrepreneur haidi masana masa thabo pijawa entrepreneur ama yang thau bai tare maming am lai entrepreneur ama mayam da sakachage haina mayam ngasi life thadra kone do mayam entrepreneur haiga su mayam thabo haidi masa masu mai yawi ko mayam haidi akoina isi food store phamba ko nga yonba adai dup pusawa hairo ko kan amane ko ado thabo masa ambu to ta ga di haidi masana masa thabo pijawa ta ga entrepreneur hainai ko mayam kauni ko hojik yang kana isi food store phamba mayam machana rei ko isi entrepreneur makhalam ni ko ado mayam ngasi akoina laksa ga dori ba mafom asidi wangu da leiba ko wangu da leiba khoining thau haina khangna ba khoi oza ama lei ko mayam hana mayam na budi hana dei khangbiram ba su yare khangam da ba chinau sing su yarong ni ko ado khoining thau akhoi wangu gi khoining thau hai ga di oza akhoi oza brazavi si oiga deni ko mayam sida khoi mayam su lei sida khoi jong sida lei se smaina khoi je makhan kya ama lei ri ko ado wangu sai ki oina di khoi oza brazavi sina khoining thau ne na haijage ado khoining thau su ori ni mana ko ado khoining thau ing thon su kamaina phangi bano ha du su mayam da khangan jage aduga changmina si mayam aduga oza brazavi gi sanglen da changmina si aduga khoi kyam yoke adedi makhal karam ba khoi thambige adedi khoi lok pasida khoi yok pasida kari changi haiba chingba question kya ama wada hanga chage aduga khangmya mayam ga punna khangmina si aduga silai khoi mayam se adama khoi yok pasingi khwaidagi ba ta ko thodo kentona power ba mai pak la haiba tare ko khoi oja brazavi ogedeni ko mung sai kidi ado mayam changmina si moigi yungi get ki sanglen si lei oja ju asida lei akhoi ngai le me oja se ado oja khoi singapore 60 lakse di ado oja microphone ta chapsan jage ai chapsan jage chen lei ko mayam akhoi gi mang le pi bo oja si akhoi gi aina haijagi ba khoi yokpada khwaidagi maming le rawa sangai ba haiba tare ko power ba haiba tare ko oja brazavi ogedeni ko ado oja aina budi oja simbing budi haiga ken tore ado mayam da oja gi section ang takpiu ne oja ai iming wangulai pham chinyari ka sanasam brazavi sing sanasam brazavi sing okay ado keno su haidi sanasam brazavi gi oja gi farm su lei ko ado farm gi ming kai ko game tang thambiu ne ai farm si maming de koi masi wangu baji masagon khuhi aina sida dum puthok sere mayam da ado aina haidi mayam da akhoi khoi se haidi oja se mayam di hanai sak khangbiram ba yare ko mayam khangram ba yare han dei ko kai gino da chehi se panam kuiram bani oja na smaina khoi jokbi se ko ado oja ham hangat di oja chehi ki amuk surage si haidi si simfam je da changbirak pa se ai masi hunjik ai na khoi pair ko matam se ai ikhura sangai ne ko baji manani pasina nangdi khoi si loyo lao nangi khoi di aina ayeng ta kan ya na mai matung queen inner ko sing man chat bado adum inni ai adum jai di mita khoi ni chik thokidana ai ikhura si imana phui ngai nang sak inero angang si mami udre nang toji mathong cha tia de alo haidi khoi yok pagi sin tham si di khoi gi oja gi mama de gi tamho ko ne ba natra mani tamho buni okay ado haidi tamho bo ta ga su haidi khoi chik pasin nai natra na ta ga su haidi wakhal ma lai se haidi ai si khoi se yo aga manipur mayam da mating pangge seba tauge na khali se kai wakhal gi no oja am tang khajani nge masi aina hona jai ba se oja masi ai asa ma ga loina na ko ai si lai si su tamsu ngamakte koksi yaroi nang khoi da oina khongdaraji haidna hona badagi ai si su nu e khoi si loire kari kana bu phangakati suk chik suk na ba si wai khani adubu sahi taraga tare nipan harpa matam adudadi ai kana ba si chap chan phangum ngam ai adu ai sahi taraga mathoi sai pisik mai matum queen in ko chali khawm paraga adu sahi taramari harpa matam dadi ai si training loire the mana thadore nang nan theng khoi da tanu so 파루 좋아이나 마탐두다 마나 코이뿐피 코이푸두 고통을 부르 살리 아이 아시 쭉 야뭐 와가지고 마시 간로 이득 아이 칸 아주 코이두니 파루로 마뚱들이 간아부터 짭짜나 방에 마탐두다 릴리다 빠 장민은 세 만능도 장민은 세네 코이 mayam se yeng halaga mayam do da chana se do
ꯁꯣꯝꯗ ꯆꯪꯕꯤꯌꯨ ꯁꯣꯝꯗ ꯈꯣꯏ ꯃꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯌꯦꯡꯁꯤ ꯁꯣꯝꯗ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯉꯁꯤ ꯊꯥꯖꯔꯛꯏꯁꯦ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯤ ꯈꯣꯏ ꯌꯣꯛꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯝꯒꯅꯤꯕꯀꯣ ꯑꯗꯣ ꯍꯥꯟꯅꯗꯤ ꯈꯣꯏ ꯌꯣꯛꯄꯁꯦ ꯀꯃꯥꯏꯅ ꯌꯣꯛꯀꯗꯣꯏꯅꯣ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯈꯣꯏ ꯌꯣꯛꯄꯁꯦ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯄ ꯌꯥꯒꯦ ꯌꯨꯝꯗ ꯌꯣꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒana ꯆꯤꯡ ꯃꯅꯥꯛꯇ ꯌꯣꯛꯄꯅ ꯐꯕ꯭ꯔꯥ ꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯑꯗꯣ ꯑꯣꯖꯥ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯆꯕ ꯃꯇꯝꯗ ꯈꯣꯏꯁꯦ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯈꯣꯏꯁꯦ ꯀꯔꯤꯒꯤ ꯃꯈꯜꯒꯤ ꯈꯣꯏꯅꯣ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯁꯤꯗ ꯈꯣꯏꯁꯤ ꯑꯣꯖꯥ ꯃꯩ ꯑꯩꯕꯨ ꯁꯝꯂꯞꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯈꯣꯏꯁꯤ ꯃꯁꯤꯒꯤ ꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯇꯥꯏꯂꯝꯒꯤ ꯈꯣꯏꯅꯤ ꯃꯁꯤ ꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯖꯗꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯗꯨꯃꯗꯤ ꯆꯥꯅꯩ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯥꯏꯂꯝꯗ ꯂꯩꯔꯤꯕ ꯈꯣꯏ ꯑꯃꯨꯕ ꯑꯆꯧꯕꯗꯨꯗꯤ ꯃꯣꯏ ꯎꯟꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯈꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥꯒꯤ ꯇꯥꯗ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯕꯗꯨꯅ ꯃꯥꯅ ꯈꯣꯏꯁꯤ ꯄꯣꯔꯛꯄ ꯃꯇꯝꯗ ꯈꯣꯏꯁꯤ ꯁꯥꯒꯠꯄ ꯍꯦꯟꯕꯅꯤꯗꯅ ꯃꯥꯗꯤ ꯅꯤꯡꯊꯝꯒꯤ ꯈꯣꯏꯅꯤꯗꯅ ꯃꯗꯨ ꯌꯥꯗꯗꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯈꯣꯏꯗꯨ ꯑꯗꯨꯃꯛ ꯍꯟꯈꯤ ꯑꯗꯨꯒ ꯁꯤꯒꯤ ꯈꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯩ ꯑꯩꯈꯣꯏ ꯋꯥꯡꯃꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯗꯨꯃꯛꯇꯤ ꯆꯥꯅꯩ ꯈꯣꯏꯁꯤꯒꯤ ꯃꯈꯜ ꯈꯣꯏꯗꯤ ꯑꯃꯈꯛꯇꯅꯤ ꯃꯈꯜꯗꯤ ꯑꯍꯨꯝ ꯁꯨꯏ ꯃꯅꯤꯡꯗ ꯉꯥꯡꯕ ꯃꯅꯤꯡ ꯉꯧꯕ ꯃꯅꯤꯡꯗ ꯉꯧꯕ ꯈꯣꯏ ꯑꯍꯨꯝꯅꯤ ꯃꯅꯤꯡꯗ ꯃꯨꯕ ꯑꯃꯒ ꯑꯃꯨꯕ ꯑꯃꯒ ꯑꯃꯨꯕꯅꯦ ꯑꯉꯥꯡꯕꯅꯦ ꯑꯉꯧꯕꯅꯦ ꯑꯍꯨꯝ ꯈꯣꯏꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯣ ꯃꯥꯒꯤ ꯍꯥꯏꯗꯤ ꯈꯣꯏꯁꯦ ꯃꯥꯒꯤ ꯃꯈꯟꯗꯤ ꯇꯣꯡꯉꯥꯜꯂꯤꯗꯅ ꯍꯥꯏꯗꯤ ꯑꯉꯥꯡꯕ ꯑꯃꯅꯦ ꯑꯉꯧꯕ ꯑꯃꯅꯦ ꯑꯃꯨꯕ ꯑꯃꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯍꯥꯎꯗꯤ ꯈꯦꯠꯅꯕ꯭ꯔꯥ ꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯈꯣꯏ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯣꯀꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯍꯥꯏꯗꯤ ꯈꯣꯏꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯕ꯭ꯔꯤꯠ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯨ ꯈꯦꯠꯅꯔꯛꯄꯅꯤ나 ꯃꯍꯥꯎꯁꯨ ꯈꯦꯠꯅꯔꯝꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯍꯥꯎꯗꯤ ꯈꯦꯠꯅꯔꯝꯗꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯕꯗꯀꯣ ꯈꯣꯏꯍꯤꯁꯦ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯎ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯀꯣꯃꯗꯨ ꯆꯨꯝꯃꯤ ꯑꯗꯣ ꯍꯥꯏꯗꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯖꯟꯁꯤꯅ ꯀꯩ ꯁꯤꯖꯟꯅꯣ ꯑꯗꯩꯗꯤ ꯃꯃꯥꯡꯒꯤ ꯁꯤꯖꯟꯅ ꯀꯩ ꯁꯤꯖꯟꯅꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯅꯕꯀꯣ ꯍꯣꯏ ꯈꯣꯏꯍꯤꯒꯤ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯡꯈꯥꯒꯤ ꯑꯩ ꯍꯥꯏꯖꯔꯒꯦꯀꯣ ꯅꯣꯡꯃꯥꯡꯈꯥꯒꯤ ꯈꯣꯏꯍꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯛ ꯈꯨꯕ ꯀꯣꯛ ꯂꯨꯖꯕꯁꯨ ꯑꯗꯩ ꯃꯤꯠꯇ ꯍꯥꯞꯄꯕꯁꯨ ꯈꯥꯕ ꯑꯃꯁꯨꯡ ꯃꯥꯗꯤ ꯑꯈꯥꯕ ꯑꯃ ꯌꯥꯎꯔꯛꯄꯅꯤꯗꯅ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕꯅꯤ ꯃꯗꯨꯒ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯋꯥꯍꯩ ꯃꯆꯥ ꯑꯃꯈꯛ ꯊꯝꯖꯒꯦ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞ ꯇꯔꯄꯣꯟꯗ ꯃꯤꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯨꯝꯕ ꯇꯔꯄꯣꯟꯒꯨꯝꯕ ꯑꯁꯤꯗ ꯁꯛꯇꯥꯅꯤ ꯍꯥꯏꯗꯅ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯁꯤ ꯀꯔꯝꯕ ꯄꯣꯠꯅ ꯁꯥꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯅꯤꯝ ꯃꯅꯥꯅ ꯁꯥꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯁꯨ ꯆꯥꯕꯗꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯌꯥꯔꯣꯏ ꯆꯨꯝꯃꯦ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯕꯥꯃꯣꯟꯒꯨꯝꯕ ꯁꯤꯅ ꯐꯖꯅ ꯀꯥꯅ ꯉꯧꯔꯒ ꯆꯨꯍꯤ ꯍꯥꯞꯆꯤꯟꯅꯒ ꯆꯥꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯃꯥ ꯐꯥꯔꯁꯇꯁꯨ ꯆꯥꯔꯣꯏ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥ ꯈꯨꯠ ꯍꯥꯝꯗ꯭ꯔꯤꯉꯩꯗ ꯅꯣꯡꯃꯥꯡꯈꯥꯁꯤ ꯆꯥꯈꯤꯅꯦꯕ ꯅꯣꯡꯃꯥꯡꯈꯥꯒꯤ ꯁꯧꯇꯥꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯣ ꯂꯣꯛ ꯈꯨꯕ ꯐꯩ ꯊꯥꯎꯒꯤ ꯁꯔꯨꯛ ꯃꯥꯅ ꯍꯥꯜꯂꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯅ ꯈꯪꯉꯕꯅꯤ나 ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯣꯛꯆꯕꯅꯤ 오케이. 아도 따고 도피로 아이 코이는 찍고 말해 나이 코이는 내가 찍는 애 아무리 찍. 아도 아무튼 인제게 나이. 기분이 코이디 만데. 각징 말래. 마판데 각징 파워도. 각징 말래. 좀 해. 각징 시디 좀 얌짤리도. 아도 되네. 아도 그냥 또 혹시 나와 파그래도 코이제 하이디 시다 코이제 오자기 코이다 시 탐비 오자기 팜 하이다래고 팜디다 코이 탐비지 코이 하이디 부엌세 머신 게 아무것도 레기 오자시 아이 마바다부디 냠네 허고 징노부디야 징이 가봅니다 마시다 수름도시 니 푸가 따레 니판 시 쌍디 레용은 마판기가 타라가 마판기가 타라가 오케이 아도디 하이디 아도 오자 하이디 로이나 시다 레용면서 코이로 야오브라 코이 야오바 나 야몽기니 아도 야오도시 야오브라 야오도시 야오리 ꯃꯁꯤ ꯌꯥꯎꯗꯕ ꯌꯥꯎꯔꯤ ꯍꯥꯏꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯣꯏꯁꯤ ꯑꯁꯤꯗ ꯑꯁꯤ ꯎꯆꯥꯟ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯈꯣꯏꯁꯤ ꯑꯩꯅ ꯃꯁꯤꯡ ꯑꯣꯏꯅ ꯊꯥꯗ꯭ꯔꯕꯅꯤ ꯈꯣꯏꯗꯤ ꯌꯥꯎꯔꯤꯕꯅꯤ ꯇꯨꯁꯤ ꯑꯁꯤꯇꯨ ꯃꯣꯏ ꯑꯁꯤ ꯈꯨꯏ ꯍꯥꯏꯕ ꯌꯥꯗꯕ ꯄꯣꯠꯁꯤꯗꯤ ꯈꯣꯏ ꯑꯣꯏꯅ ꯊꯥꯗꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯈꯣꯏ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦꯁꯦ ꯀꯩꯒꯤꯅꯣ ꯈꯣꯏ ꯌꯥꯗ꯭ꯔꯤꯕꯁꯤ ꯉꯁꯥꯏ ꯃꯤꯊꯣꯛ ꯌꯥꯝꯗꯕꯒꯤꯅꯤ ꯃꯤ ꯌꯥꯝꯗꯕ ꯍꯥꯏꯗꯤ ꯑꯗꯣ ꯍꯥꯏꯗꯤ ꯈꯖꯤꯛꯇꯪꯗꯤ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯣ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏꯗꯤ ꯃꯈꯥꯒꯤ ꯗꯣꯟ ꯑꯁꯤꯗ ꯑꯗꯨꯝ ꯃꯣꯏꯗꯤ ꯑꯗꯨꯝ ꯀꯣꯟꯅ ꯍꯥꯏꯔꯕ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯆꯥꯎꯗ꯭ꯔꯕꯅꯤꯗꯅ ꯆꯥꯎꯔꯒꯗꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯦꯝꯄꯔ ꯊꯥꯡꯒꯠꯂꯛꯄꯁꯤ ꯀꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯥ ꯍꯣꯏꯗꯤ ꯑꯩꯈꯣꯏꯅ ꯈꯣꯏ ꯑꯣꯏꯅ ꯊꯥꯗ꯭ꯔꯦ ꯑꯗꯨ ꯍꯣꯏ ꯂꯩꯕꯒꯤꯗꯤ ꯃꯥ ꯃꯤꯑꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯕ ꯇꯥꯔꯦ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯌꯥꯏ ꯑꯣꯖꯥ ꯑꯗꯣ ꯆꯪꯃꯤꯟꯅꯁꯤ ꯑꯣꯖꯥ ꯈꯣꯏꯁꯦ ꯁꯨꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯌꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯝꯗꯅꯦ ꯍꯥꯏꯗꯤ ꯑꯣꯖꯥꯁꯦ ꯈꯣꯏꯁꯦ ꯌꯣꯛꯄꯤꯔꯛꯄꯁꯦ ꯑꯣꯖꯥꯅ ꯈꯣꯏꯅꯗꯤ ꯀꯌꯥꯝꯒ ꯆꯤꯛꯄꯤꯔꯒꯦ ꯈꯣꯏꯅ ꯆꯤꯛꯄꯒꯤ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯃꯁꯤ ꯍꯥꯏꯕ ꯉꯝꯗꯦ ꯅꯣꯡꯃꯗ ꯍꯥꯡꯇꯣꯛꯎꯕ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯑꯗꯩ ꯁꯟꯅ ꯏꯟꯊꯅꯛꯄ ꯌꯥꯎꯏ ꯃꯗꯨꯃꯗꯗꯤ
ꯀꯥꯡ ꯆꯤꯛꯀꯨꯝ ꯌꯣꯝꯃꯩ ꯆꯤꯛꯑꯦꯗ ꯑꯗꯣ ꯀꯩꯝꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯑꯣꯖꯥꯁꯦ ꯆꯍꯤ 12ꯗꯒꯤ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯆꯪꯕꯤꯔꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯥꯏꯗꯤ ꯈꯣꯏꯁꯤꯒ ꯃꯁꯛ ꯈꯪꯅꯕꯒꯗꯤ ꯂꯩꯇ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇꯪ ꯈꯣꯏꯒ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯁꯤ ꯈꯣꯏꯒ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯃꯗꯨ ꯆꯨꯝꯅꯤ ꯈꯣꯏꯒ ꯂꯣꯏꯅꯔꯛꯄꯅꯤꯅ ꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯣꯏꯅ ꯈꯣꯏꯅ ꯆꯤꯛꯈꯤꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯕꯤꯛꯁꯤꯟ ꯑꯃ ꯃꯃꯨꯡ ꯃꯇꯣꯟꯗ ꯌꯥꯎꯕꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯣꯏꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯁꯤꯗ ꯃꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯁꯣꯔꯁꯤ ꯈꯣꯏꯒꯤ ꯃꯃꯨꯡ ꯃꯇꯣꯟꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤꯗꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯄꯤꯁꯤꯛ ꯆꯍꯤ 12ꯗꯒꯤ ꯆꯤꯛꯂꯛꯄꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ 34-35 ꯐꯥꯎ ꯌꯧꯔꯕ ꯁꯤꯐꯥꯎꯗ ꯈꯣꯏ ꯄꯥꯏꯔꯒ ꯂꯩꯕꯅꯤꯅ ꯆꯤꯛꯄꯗ ꯄꯣꯝꯗꯦ ꯑꯗꯨꯒ ꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯅ ꯇꯞ ꯄꯥꯏꯔ ꯍꯥꯡꯇꯣꯛꯏꯕꯁꯦ ꯃꯤ ꯑꯃꯅ ꯇꯞ ꯄꯥꯏꯔ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯥ ꯌꯣꯝꯅꯤꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯑꯗꯨ ꯃꯉꯥꯏꯔꯦ ꯈꯣꯏꯒ ꯈꯪꯅꯕ ꯐꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯣꯏꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯅꯨꯡꯗ ꯈꯣꯏꯔꯥ ꯌꯥꯎꯏꯀꯣ ꯈꯣꯏꯔꯥ ꯌꯥꯎꯏ ꯈꯣꯏꯔꯥꯁꯤꯗ ꯈꯣꯏꯕꯤ ꯅꯤꯡꯊꯧ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯈꯣꯏꯒꯤ ꯃꯥꯒꯤ ꯕꯣꯛꯁ ꯑꯃꯗ ꯌꯥꯎꯔꯤꯁꯦ ꯈꯣꯏꯕꯤ ꯅꯤꯡꯊꯧꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟꯅꯦꯕ ꯅꯠꯇ꯭ꯔꯥ ꯈꯣꯏꯕꯤ ꯅꯤꯡꯊꯧꯁꯦ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯈꯣꯏꯁꯦ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯃ ꯈꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯊꯟꯇ ꯑꯗꯨꯝ ꯃꯥꯡꯈꯤꯗꯣꯏꯅꯦꯕꯀꯣ ꯄꯥꯏꯔꯒ ꯑꯗꯣ ꯑꯣꯖꯥ ꯈꯣꯏꯕꯤ ꯅꯤꯡꯊꯧꯁꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯀꯣ ꯈꯣꯏꯕꯤ ꯅꯤꯡꯊꯧꯁꯦ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯏꯕꯤ ꯅꯤꯡꯊꯧꯒꯤ ꯈꯣꯏꯁꯤ ꯔꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯔꯥꯅꯤ ꯍꯣꯏ ꯀ꯭ꯋꯤꯟ ꯑꯩꯈꯣꯏꯅ ꯀ꯭ꯋꯤꯟ ꯍꯥꯏꯁꯤ ꯔꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗ ꯃꯥ ꯃꯀꯣꯛ ꯄꯤꯛꯏ ꯃꯅꯤꯡ ꯇꯨꯝꯃꯤ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯁꯥꯡꯕ ꯍꯦꯟꯅꯤ ꯃꯊꯕꯥꯛ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯃꯥꯁꯤꯒꯤ ꯒꯦꯠꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯒꯦꯠꯁꯦ ꯃꯈꯥꯒꯤꯁꯨ ꯑꯣꯏꯗꯣꯏꯔꯣ ꯒꯦꯠꯁꯦ ꯁꯤꯅꯤ ꯁꯤꯁꯦ ꯒꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯇꯨꯁꯤ ꯁꯠꯀꯦ ꯁꯤꯁꯦ ꯒꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤꯀꯣ ꯊꯣꯔꯛꯑꯣꯍꯦ ꯀꯧꯊꯣꯛꯈ꯭ꯔꯦ ꯊꯣꯛꯂꯛꯑꯅꯤ ꯊꯣꯔꯛ ꯆꯤꯛꯀꯗ꯭ꯔꯣ ꯍꯥ ꯆꯤꯛꯂꯛꯀꯗ꯭ꯔꯣ ꯆꯤꯛꯄꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯖꯦꯀꯦꯠꯁꯦ ꯑꯝꯇ ꯆꯤꯡꯖꯜꯍꯧꯈꯤꯒꯦ ꯑꯗꯣ ꯑꯣꯖꯥ ꯈꯣꯏꯕꯤ ꯅꯤꯡꯊꯧꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯗꯤ ꯍꯤꯡꯕꯒꯤ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯈꯣꯏꯕꯤ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯔꯥꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯕ ꯀꯩꯅꯣꯅꯤꯗꯅ ꯍꯥꯏꯗꯤ ꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯗꯤꯀꯣ ꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯡꯕꯁꯤ ꯑꯩꯅ ꯈꯣꯏꯁꯤ ꯂꯣꯏꯕ ꯃꯇꯝꯗ ꯆꯍꯤ 8 ꯂꯩꯔꯝꯕ ꯈꯣꯏ ꯌꯥꯎꯏ ꯑꯗꯨꯕꯨ ꯔꯥꯅꯤꯗꯨ ꯁꯤꯈꯤ ꯔꯥꯅꯤ ꯁꯤꯕ ꯑꯗꯨꯝ ꯔꯥꯅꯤ ꯁꯤꯈꯤ ꯑꯗꯣ ꯍꯥꯏꯗꯤ ꯔꯥꯅꯤꯁꯦ ꯁꯤꯔꯝꯗꯥꯏꯗꯗꯤ ꯀꯃꯥꯏꯅ ꯈꯪꯒꯦ ꯔꯥꯅꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯆꯍꯤ ꯑꯃꯗ ꯃꯥꯅ ꯃꯆꯥ 4 ꯀꯣꯛꯄꯁꯤ ꯑꯃꯨꯛ ꯀꯣꯛꯄꯗꯗꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯈꯣꯏꯁꯤ ꯐꯥꯔꯨꯔꯒ ꯃꯥꯅ ꯃꯆꯥ ꯀꯥꯞꯄꯛꯄ ꯃꯇꯝꯗꯗꯤ ꯔꯥꯅꯤ ꯌꯥꯎꯔꯣꯏ ꯑꯗꯨꯃ ꯀꯣꯛꯄ ꯂꯣꯏꯔ ꯃꯇꯝꯗꯗꯤ ꯈꯣꯏꯕꯨꯁꯤ ꯆꯥꯎꯈꯠꯂꯛꯑꯅꯤ ꯁꯦꯀꯦꯟꯗꯗꯤ ꯔꯥꯅꯤ ꯌꯥꯎꯔꯛꯑꯅꯤ 12-13 ꯑꯗꯨꯃꯥꯏꯅ ꯀꯥꯞꯀꯅꯤ ꯍꯥꯏ ꯔꯥꯅꯤ 13 ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯔꯥꯅꯤꯁꯤ ꯑꯩꯈꯣꯏꯅ ꯔꯣꯇꯦꯁꯟ ꯇꯧꯍꯧꯕ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯔꯥꯅꯤꯁꯤ ꯑꯩꯈꯣꯏꯅ ꯍꯥꯜꯍꯧꯕ ꯑꯗꯨꯒ ꯔꯥꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯀꯣꯛꯏꯕ ꯔꯥꯅꯤꯁꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯁꯥꯁꯤ ꯏꯅꯧ ꯅꯧꯋꯦꯕꯀꯣ ꯑꯅꯧꯕꯁꯤꯅ ꯊꯝꯍꯧꯕ ꯑꯔꯤꯕꯁꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯣꯏꯁꯤ ꯃꯥꯒꯤ ꯔꯣꯇꯦꯁꯟ ꯇꯧꯍꯧꯕꯅꯦ ꯔꯥꯅꯤꯁꯤ ꯃꯄꯥꯡꯒꯜ ꯁꯥꯡꯅ ꯆꯠꯂꯦ ꯑꯗꯨꯒ ꯔꯥꯅꯤꯁꯤꯅ ꯍꯅꯨꯕꯤ ꯑꯣꯏꯔꯝꯃꯕ ꯃꯆꯥꯗꯤ ꯑꯗꯨꯝ ꯀꯣꯛꯄ ꯔꯥꯅꯤꯗꯤ ꯁꯨꯡꯀꯣꯛ ꯀꯣꯛꯇꯕ ꯌꯥꯎꯏ ꯔꯥꯅꯤ ꯀꯣꯛꯈꯤꯗꯕ ꯈꯣꯏꯅꯗꯤ ꯑꯗꯨ ꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯝꯕꯁꯨ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨꯝ ꯃꯈꯟ-ꯃꯈꯟꯅꯦꯕ ꯑꯗꯨꯝ ꯃꯈꯟ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤ ꯕꯣꯛꯁ ꯑꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒ ꯑꯅꯤ ꯂꯩꯗꯣꯏꯅꯤꯀꯣ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯅꯨꯄꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯦ ꯅꯨꯄꯤꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯦ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯦ ꯅꯤꯄꯥꯅ ꯍꯤꯡꯉꯤꯕꯁꯤꯗꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯤ ꯌꯥꯝ ꯍꯥꯏꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤꯗ ꯍꯥꯏꯕꯤꯕꯅꯦ ꯃꯌꯥꯝꯁꯨ ꯈꯪꯍꯟꯁꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯔꯥꯅꯤꯒꯤꯗꯤ ꯍꯣꯏ ꯆꯍꯤ 5-6 ꯃꯥꯗꯤ ꯁꯤꯗꯦ ꯑꯗꯨꯒ ꯂꯥꯕꯁꯤꯗꯤ ꯇꯞ ꯇꯥꯅ ꯆꯥꯔꯦ ꯍꯥꯏꯔꯒ ꯅꯨꯃꯤꯠ 4ꯅꯤꯗ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯑꯗꯨꯝ ꯍꯦꯛ ꯑꯣꯟꯕꯒ ꯑꯗꯨꯝ ꯆꯥꯎꯕꯁꯨ ꯃꯥꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯔꯥꯅꯤꯗꯤ ꯍꯦꯟꯅ ꯆꯥꯎꯕ꯭ꯔꯣ ꯔꯥꯅꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯋꯦ ꯃꯥꯗꯤ ꯆꯥꯎꯋꯤ ꯍꯌꯤꯡ ꯄꯣꯛꯂꯥꯎꯒꯤ ꯇꯧ ꯁꯨꯒ ꯆꯥꯎꯅꯤ ꯃꯇꯨ ꯆꯣꯡꯒꯅꯤ ꯀꯥꯏ ꯃꯑꯣꯡ ꯇꯥꯕ ꯈꯣꯏ ꯅꯠꯇꯦ ꯃꯥꯗꯤ ꯁꯨꯕ ꯅꯠꯇꯦ ꯆꯥꯊꯣꯛꯄꯗꯅꯤ ꯆꯥꯊꯣꯛꯑꯒ ꯃꯥꯗꯤ ꯃꯅꯤꯡ ꯍꯨꯠꯇꯕꯅꯤꯗꯅ ꯄꯣꯈꯥꯏ ꯑꯗꯨꯝ ꯁꯤꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇꯕ ꯅꯨꯄꯤꯁꯤꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯈꯣꯏꯍꯤ ꯈꯣꯝꯕ ꯃꯥꯗꯤ ꯔꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅꯤ ꯖꯨꯝꯕꯨꯔꯦꯅꯤ ꯔꯥꯅꯤꯗꯤ ꯊꯕꯛ ꯁꯨꯔꯣꯏ ꯃꯥꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯥꯒꯤ ꯈꯣꯝꯕꯤ ꯂꯥꯃꯤꯁꯤꯅ ꯄꯨꯁꯤꯜꯂꯛꯄ ꯀꯩꯗꯧꯔꯛꯄꯁꯦ ꯃꯥꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯑꯗꯨꯒ ꯈꯣꯏ ꯂꯥꯕꯒꯤ ꯃꯔꯝꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯈꯣꯏ ꯂꯥꯕ ꯍꯥꯏꯕꯁꯤ ꯈꯣꯏꯁꯤ ꯐꯥꯔꯨꯕ ꯃꯇꯝꯗ ꯌꯥꯎꯔꯛꯇꯦ
ꯑꯗꯣ ꯍꯥꯏꯗꯤ ꯈꯣꯏꯁꯦ ꯍꯥꯏꯗꯤ ꯐꯥꯔꯨꯕ ꯃꯇꯝꯗ ꯃꯔꯨꯝꯗꯒꯤ ꯑꯣꯜꯂꯛꯀꯗꯣꯏꯔꯥ ꯑꯣꯟꯗꯣꯔꯤꯕꯅꯤ ꯃꯔꯨꯝꯗꯒꯤ ꯑꯣꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯔꯨꯝꯗꯒꯤ ꯑꯣꯟꯂꯛꯇꯣꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯈꯣꯏ ꯂꯥꯕꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯌꯥꯎꯔꯛꯄꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯈꯣꯏ ꯂꯥꯕꯁꯤ ꯈꯣꯏꯄꯨꯁꯤ ꯆꯥꯎꯈꯠꯂꯝꯗꯥꯏ ꯃꯇꯝꯗ ꯈꯣꯏ ꯂꯥꯕ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯈꯣꯏ ꯂꯥꯕꯁꯤ ꯀꯅꯥꯅ ꯑꯣꯟꯅꯤ ꯍꯥꯏꯕꯗ ꯔꯥꯅꯤꯅ ꯑꯣꯟꯕ ꯅꯠꯇꯦ ꯔꯥꯅꯤꯅ ꯔꯥꯅꯤ ꯀꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯔꯤꯕ ꯈꯣꯏꯁꯤꯡꯁꯤꯅ ꯈꯣꯏ ꯂꯥꯕ ꯑꯣꯟꯅꯤ ꯈꯣꯏ ꯂꯥꯕ ꯑꯣꯟꯗꯦꯕ ꯅꯨꯄꯤꯗ ꯑꯗꯨ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯣꯟꯗꯣꯏꯅꯦꯀꯣ ꯑꯗꯨꯗꯤ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯟꯕꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯀꯨꯞꯊꯅ ꯑꯃꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯌꯥꯝꯅ ꯀꯨꯞꯊꯗ꯭ꯔꯒꯗꯤ ꯃꯁꯤ ꯉꯝꯃꯣꯏꯀꯣ ꯍꯌꯦꯡ ꯈꯔ ꯌꯦꯠꯅꯔꯛꯀꯅꯤꯀꯣ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯕꯤꯌꯨ तसेंना खोईना काबको मतमजे रानीना रोटेशन तौना महूम अमद मुजौ हाइब जगह यौब ngमदब जगह खोई लाब ओनी ओ मसीदा दुम अयामना दुम जेंबिरो ओनी ओनदि हाबदु होय होय सेंना हाबदा मा ओनी बसे करवाइद ओनी खोइरागी मयाइदि खक ओनोय मयाइदा फगलांग ग ताइनबा सिदा लोइना ओना कने रानीना रोटेशन तौबदे यौदब जगह दो अदु खोइ लाब ओनबने हाबसिदि सब चान आई मियामना थमजेरिसिने मदु गारंटी तौरगा गारंटी तौरगा अदुगी फोबा जेंगे हरगदि उपुसी नाकन अनी द मुंगसेन मसा मम पानबिउ अदु जेंगदु लोइन उबुनी ओके अदु माइन तौवा होय मयामना खंदबा हाइतारेको अखोने सु ngasiदगी नॉलेज होयहोनबा होय जान ताकपि अदो ओजा केनोदा खोइगी ngसादि वइ तौरे अदो खोहिसे खोहिसे मतौ करना हौरखिगे मतौ करना लाखिगे से अमदं खंजे हाइदि खोइ हाइदि खोइ हायगसु खोइदगी लाखवा मयामना खनैदन नत्रा अदो खोहिसे कमाइना तौरगा हौरखिगे केनो तौरखिगे थंबियुने अदा हाइजेगे मयामना खुही अब खुहीसी हयिंग वइदगिनी हाय हयिंग वइना खुही साब नत्ते खुही अब खुहीसी हयिंग वइना साब नत्ते लौमी अखोइना लौ उरगा फौ लोकसिम गुमनी होय होय अदुगा मयामना हयिंग वइ खुही हाइबसिदि चुमना हयिंग वइ खुही हाबिदनी खुहीदि हयिंग वइना साब नत्ते मादि लौसिनजबनी मागी चही मगी चाननबा मसा मुसु चानबगी लौसिनजबनी खुही हाबिसिदि लैदगिनी हाय अदु लैदगिनी हाबिदुसु अदुम जाय अदु लैदुदी खुहीसी लैने कमाई तो खुहीदु पुथोक्तुनि लैदि पीरिबिदु माने माने कराइदगिनो हाबिनाबा आइना हाइसिना अदो लैदि पीरिबि खुहीसी माले पृथ्वी इमादि पीबनी अखाबा असिनबा अथुंबा पीरिबि मयामसी माले पृथ्वी इमादि थोकमातनी अदुगा मसिद मयामना अदु नते अदा नते जेनबा तारगदि लेबाक थारिबि चुदु थुमदब्राइन अंका चुपगम जेंबियु होय चुमे 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 अजान हाइबो जाम चुमिको अजा हाइदि मागी खोहिगी महाउसिसु को हाइदि मागी पालिबो लैदुगी मतुंगिना हाइबो तारेको पालिबो लै हाइदारे अदुगी मतुंगिना हाइदि नोमां खादै ओइतारसु को महाउसि खे नोमां खाइ महाउ खितंग चेनबको मखन याम लैको अदो अजा ओजाना हाइदि खोहि चही 13 13 जुलकपसे सिदा ओजाना ख्वाइदि पाम्बिबो खोहि हाइतारेगदिको करम सिजंगी खोहि करम महाउगी खोहि ने हेना पाम्बिगन यानी आई थमजेगे खोहिसी अखोइगी ताइबो मियोबना यामनासु खांगम थुदोना मोइना हाना खांगनबसु याय अदुबु आइना खांजरपददि खोहि अब खोहिसी नुमांखागी खोहिसिदगी लोखुबा इसिंग गिलास अमदा समसानि हाबो थकपा लोखुबा फगनी दुखमरी चिकपा समसानि हाबो थौ फगनी अदुगा ख्वाइदगी फबक खोहिसी नोमांखादे हेन फबक खोहि लेते अदुबु हाउबदा हारगदी कपुलागी ने क्वाइदि हेने हाउबा कौपिला कपुलागी कौपिलागी हाउरे हेले अदो आइदि महाउ तंगद्रिए अदो महाउ हाइदि आइसु महाउ होइन तंगजगे मतेम तंको हरेन येगाने आइदि जानी खोहि दुसु मयाम मांगदा खोहि दो दुम चांग हाइदि खुना कोलगा महाउ तंगे कमाइन तौगे हाबदि येंगिनसि अदो हाइदि दो अमतंग हाइदि होजिसे कई मतंगी खोहि ओगदनु सि होजिसे होजिक की खोहि सिदि होजिक थादा हारगदि कालेन निको कालेन लाइब खुई सिदी करम ओइना अखोइना नहावाइदा लेहुबा खुई कपिलागी खरा हाइबदि जाहिदब जाउखिबा अदि सिनैमा हाइबो उ होय दैदि खोइगी नोमांखासु याबा इकाइथिबि नोमांखाजु खर यारंगमनि मिक्स ngakतनि अदि चिंग द काखलगना अखोइगी फजा लाबगी मपान अदि उइन मपान सिनैमा मपान सुमदगी साबनि अदि हुजिकी खुइदि मचुसी खैतंग मियाम येंग खैतंग फजो वाटकनी मुरुप लाकनी मुरुप ला अदो ओजा आई केमदा हंजे आइनसु हम हंगनि माइतारे अदो हौजिक हंगाम याम पानमो तम हाइतारे इंगमदा ददी हंगाम पान याम सालिदना को अदो हंगाम पान से खोइ हाइ खोइ हंगाम पान याम तोंगिदना अदो
하이디 잉담다기 고히 맞추지 까만히 떠오게 시험당 그냥 떠오게 암당 강전이 잉담다기 고히 맞추디 그러면 떠보게 하다 아코이 한강기 마판두기 맞추 와렵장이 하이디 단단 맞추 오더라 단단 맞추 오니장이 아이 미암들 거리고 아무각 아이 담을게 미암는 것이 아이 하이도닝데 보니 그리고 아이 하이도라게 미암는 혼직 고히 시 하이브 맞담다 마마이 두디 하이브 마름시 마름 가이 생독자게 구이다 여르바 아코이 농당시다 농따레 한감이 마판 매암 사레 한감 마판 매암 사기번 말을 것이다 농당시 농 티켓나 따 그래 호이 농 티켓나 따 그래 농하나가 코이나 구이 러고 마담다 이싱이 새로 여르버시 마또 거마이 떠고 이싱이도 럭토가되게 하비도 아이 참나가 가장 담자게 아두나 마름지 깔마이 떠보게 하다 구이의 시다 이싱이 새로 여르가 마마이 두드링 해 마탐다 따우나 하리버 타박 아도 마두 농친이 바로 따바 마탐다 이싱이 새로 여리버도 순전히 저희들나 고인의 리파인 떨어를 도끼거니 마름지 거리기나 뭐이 셈마두다 마마이 두드링 해 마탐다 하비버 새로도 농당농 따라가 이싱이 새로 라이릭다 쌍히버 새로도 고인의 타가 보라가 심다 합진무 마탐다 심도 삑 타네가 여리버 새로도 고이 압박 만났대 이싱이 새로도 여우리나 뭐이 마마이 각 실라이 떠우디 마마이도 두드링이 마탐다 바로 따르고 농팀이 바로 따르고 마탐다 뭐이 코이 마야미로 깐는 후문이 훈부 마탐다 뭐이 게라시다 코이 쿠나마 ең비우 그야목 사게 바이토리부 뽀르도 아나 이싱이 새로도 뭐이 마사노 후모가 리파인 떡소가 구이가 따루따루 여르고 마탐다 뭐이 아묵 러우르가 아묵가 폰펫떡는 뭐이 어자 아코이세 합타도 오이는 lok피버 타도 lok피버 과인 더게 왜 마시 미암나 항무도 모두 코이네수 하다 하게 아버디 તસે나 하이레스나 마랑 까이네 레이버 따르거디 아코이 마시 합타암다 아니락 아코이 좀 하이버 감니 합타암다 릴리 구차가 때레 하이버 군차이반 하이버 니푸 하이버 바 야오 그래 아두 하이레기 맞뚱이나 하이 아두 하이레이나 마랑 까이나 레이터바 한감이 야무 혼나가 히다 빵가 값지나 바 빵가 하도라바 어디데 남게 그럼 시디 아이나 하이름듯이 릴리 조금 이 조금 먹디 조금 먹디 여우니 뭐지 하이나가 얌여우니 아도 hꯧ직 하이데니까 하이데니 hꯧ직 하이데니까 야마마나 쇼도거니 네 아도 어자 까민 아마 텀비 하이디 매암 항비에 와이다래 코이엔기 코이가 하인 코이가 까나넨 하우버 헨게 텀비 까나 마두 하이지게 코이엔기 코이나 슈가르 칼왕이 방문이 하이디 하우버 헨리라 하우버 뭐이나 하이 톰버 헬리라 현대 톰버 현대 로스라이나 하우버 마칸 마텐 슈나 러우바 하이고니 헤니 가나가노 이모도 컴퓨터 독비고도 아이 좀 하이지게 마름디 거리기는 하다 노만카기 고이시 고이레나 러우 ngam브라 ngam데 세리디 잔디 호이 아두가 담이버 고이시 고이레니 고이나 파마가 하이고이나 팜데시 거리기노 하이고이디 아이 이나들 레이브니 아이네 롤브니 하기하고 간다 마탐자나 하이병감이 우토는 레이브 포트디 마두 아코이나 각 마탐자나 로보 각 뭐야 봐 마디 슈거를 아dum 왕 아dum 라크니 근데 히닥 시즌에 비시주 고령이 구인 시즌에브라 아파파타 하이로이 고령이 구인 시즌에브라 하이고이 구인 시즌에브라 하비도 미암에 되려히냐 빠마시 하이고이 구인이 해니 하면시 하인 코이는 히겔레보가 하이디 애니 아코이가 아이디 히닥 세모덤다 하이따리고 네 맞네 아도 세모다 하인 코이시네 해는디 뭐 톡다예보고 오케이 ям 누아이세 오자 아도 아이디 오자 코히 lokpose 코히 lokpodi 까마냐 lok가다게 타이네기 굴록 타이네 굴록 셀레 말레고 호지 굴록 셀레 말레고 아도 까마이 떠게 타이네 굴록나 까마이 떠고 호지 굴록나 까마이 떠고 강전이네 아도 타이네기 시디 타이네 하레드네고 빵이 맞담다 바티네 시다 하베 아마맘 하고 마시들라이다 시설이 까푸리 아이디 바틴다 하바가 웅르네 보고 하기 heziki ngasai mahumdagi tholakadone ba ungla tarani ko ado sinan thoine ba si 까푸 라이 hojik hoji kholiam ba phadana lingma ngambidri ba 시또 수마이나 또 자데바 라이바 ado aina haidi nomada khoipu ama ani da nate upu kuncha haiba kun haiba 시 랩잖아 하르뿐이나 합담도 아니 로치네미나 ngamak대봐 어디디 시 마ям다수 좀 양자 또 시사루 까폭보니
ꯑꯣ ꯁꯤ ꯀꯥꯞꯊꯣꯛꯂꯛꯏꯁꯦ ꯑꯣ ꯁꯤ ꯀꯥꯞꯊꯣꯛꯏꯁꯦ ꯁꯤ ꯀꯥꯞꯊꯣꯛꯏ ꯁꯤ ꯀꯥꯞꯊꯣꯛꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯉꯝꯃꯔꯣꯏꯕꯀꯣ ꯉꯝꯕꯨꯗꯤ ꯉꯝꯕ ꯂꯩꯕ ꯌꯥꯏ ꯉꯝꯃꯤ ꯀꯨꯗ꯭ꯔꯨꯛ ꯀꯨꯗ꯭ꯔꯨꯛ ꯂꯥꯎꯏ ꯑꯗꯨꯗꯤ ꯂꯧꯔꯒꯨꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯦꯆꯤꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯥꯕꯤꯕ ꯃꯦꯆꯤꯟ ꯑꯃꯗꯤ ꯂꯩꯌꯦꯅ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯃꯦꯆꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯁꯦꯝꯈꯤꯕ ꯃꯦꯆꯤꯟ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯦꯆꯤꯟꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯑꯩꯅ ꯋꯥꯔꯛꯁꯣꯞꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯆꯟꯗ꯭ꯔꯁꯤꯡꯍꯒꯤ ꯇꯦꯂꯔ ꯆꯟꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯃꯣꯏꯅ ꯃꯥꯅ ꯊꯣꯛꯂꯛ ꯊꯥꯗꯣꯛ ꯍꯥꯏꯅ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯥꯎꯏ ꯏꯟꯖꯤꯟ ꯁꯦꯝꯕ ꯀꯩꯗꯧꯕ ꯑꯩ ꯂꯥꯏꯔꯤꯛꯇꯤ ꯑꯩ ꯁꯤꯀꯤꯝ ꯍꯩꯖꯗꯦ ꯋꯥ ꯍꯥꯏꯕꯨ ꯑꯗꯨꯗ ꯃꯥꯅ ꯁꯨꯝ ꯇꯧꯗ ꯑꯩꯅ ꯍꯥꯏ ꯅꯥꯕ ꯈꯨꯏ ꯍꯥꯏꯅꯕ ꯃꯦꯆꯤꯟ ꯑꯃ ꯁꯥꯈꯤꯅꯦ ꯍꯩꯔꯣꯏꯗ ꯍꯥꯏ ꯑꯁ ꯀꯩꯅꯣ ꯌꯣꯟ ꯅꯪ ꯌꯣꯠꯁꯤ ꯈꯤꯇꯪꯐꯥꯎ ꯄꯤꯅꯤꯡꯗꯕ꯭ꯔꯥ ꯍꯩꯔꯣꯏꯅꯦ ꯍꯥꯏ ꯑꯗꯩ ꯍꯩꯅꯤꯁꯦ ꯀꯛꯊꯠꯂꯨ ꯃꯥꯅ ꯀꯥꯏꯗꯅ ꯀꯛꯑꯦ ꯑꯗꯩ ꯑꯩꯅ ꯅꯥꯞꯇꯣ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯅꯨꯡꯗ ꯑꯁꯤ ꯕꯣꯗꯤ ꯑꯃ ꯌꯥꯎꯍꯟꯕ ꯃꯇꯥꯏ ꯒꯥꯠꯅ ꯈꯨꯏꯁꯤ ꯉꯥꯛꯍꯟꯕ ꯍꯥꯏꯔꯛꯄꯗ ꯑꯗꯩ ꯃꯈꯥꯗ ꯕꯤꯌꯥꯔꯤꯡ ꯄꯥꯟꯕ ꯃꯊꯛ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟ ꯃꯆꯥ ꯑꯃꯈꯛ ꯅꯨꯡ ꯌꯥꯎꯔꯒ ꯎꯪꯕꯤꯗꯨ ꯑꯗꯨ ꯏꯁꯥꯒꯤ ꯑꯃ ꯂꯩꯖꯩ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯗꯒꯤꯗꯤ ꯌꯥꯗ꯭ꯔꯦ ꯂꯩꯕ ꯃꯁꯤ ꯀ꯭ꯔꯣꯁ ꯑꯃ ꯌꯥꯎꯗꯤ ꯌꯥꯎꯔꯦ ꯁꯨꯛ ꯆꯥꯡ ꯎꯊꯣꯛ ꯀꯛꯑꯒ ꯀ꯭ꯔꯣꯁ ꯄꯥꯟꯅꯒ ꯍꯥꯞꯄꯒ ꯂꯩꯕꯗꯒꯤꯗꯤ ꯑꯗꯨꯗ ꯌꯥꯈꯤꯕꯗꯒꯤ ꯑꯩꯅ ꯆꯪꯉꯤꯁꯤ 22 ꯁꯨꯈ꯭ꯔꯦ ꯁꯤꯂꯣꯡꯐꯥꯎ ꯌꯧꯈ꯭ꯔꯕꯅꯤ ꯑꯁꯤꯒꯤ ꯑꯣꯖꯥꯒꯤ ꯃꯦꯆꯤꯟꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯅ ꯁꯥꯕꯤꯕ ꯃꯦꯆꯤꯟꯁꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯈꯨꯠꯅ ꯁꯥꯕꯤꯕ ꯃꯦꯆꯤꯟ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯃꯈꯥꯗ ꯍꯥꯞꯆꯕꯅꯤꯀꯣ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯦꯆꯤꯟ ꯈꯛ ꯅꯠꯇꯕ ꯁꯤꯒꯨꯝꯕ ꯕꯣꯛꯁꯁꯦ ꯕꯣꯛꯁꯁꯤꯡ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯗꯨꯒ ꯕꯣꯛꯁꯁꯤꯡ ꯅꯠꯇꯕ ꯈꯣꯏ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯂꯩ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯈꯣꯏ ꯄꯥꯝꯃꯦ ꯑꯩ ꯀꯨꯝꯁꯤꯒꯤꯗꯤ ꯈꯣꯏ ꯄꯤꯊꯣꯛꯄ ꯉꯝꯃꯔꯣꯏ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ khối chất mà tâm ni co ai yum dagi ai na loi bu khối chakhi bado ai yum da hanakani ai na upu si da jawri bu khối ai na nangwan da pithoki ma nang idai hanakani adu na ai na leiba ta ga su chakhi ma halakadi ne yum da natra na masi pure ojana ko ojana masi get thinga pure ada seba taruni ojai yum da khối se pai harni pai haga amuk hanwa phon da lakan ai yum da hanaroi haidi magi haidi hoi chapa matam sida chakharasu amuk halakani bako okay adu ni mayam da ado sini mayam adu khoi yokpagi eno hai ado mayam da hangbi e khoi je magi liter da kya pige ka di hangbi e khoi se khoi je liter di khangdra magi hoina likli amada tin pwa ha tare ko pawa hum da lising amaga chani si thare lising ama chani okay adu di adum khoi asing masana laga hairo haidi ado nasang do heavy ko ado khoi do haidi akoina haidi asing da bani kamaina khangdo nam tamda sida lakpi daga eni sida khoi asing o pami we chinaw sing lakpi daga khoi je haidi magi box se thokpi na khoi ase box se thokpi na ko aduga khudak da mechin tora hai ba ko hai raga dum yumda dum pu ba ya ba ko moina pai raga satpadi moi chip kani aina adum salaga pini mamai noi mo ai noi kakani aduda kanamatana salugi jautre khoigi asengba pure product ne ba okay ado aja Canada mayam hangbir e oja gi box lai se maninda box e price kya lege size khaidokra kamai to size khaidoi ahamada aine sanambasi barone chani baron ichi tai thoini hoi ichi tai thoini sanbasi khoisina khoipu chawdu taragadi kaitang khoi wana thoi masidi kaitang chawi haina aina ahamadi inchi ni pan wangi baro sangi adu handakti inchi taret makhai wange sangmana taramathoi okay taramathoi sangamaduna chaidoi sangamani adudi haidi inchi om bitharakwa inchi om pakthrakwa adu manungda kaya phangi mapan phange ado oja kai hinu magi sumaina box bithar ise box bithar ise khoi buji lakwa matam chawkhalakta chawna lagadi khara phaba aduga chawba pikpagidi akoina khoida adum leire khoi busina khara chawna lagadi nganna adum chempar kare chempar ka ba ji sigi mathaki ani amagi haidi layer ani leibo ko layer ani sida mathak ta ka ga ta di discipline khoisina sarba maduma adunena khoi haiben nati adi memory thambani hai idu hoi za do kena to we khoi lok ko jam yeng ninge ba ko ada khoi lok ti kanda kena to se asigi ne khoi jam tang yeng han je mayam da ai lam na ka pake ba ko za am tang chikadara am tang khoi hai ne ba gira nate hai na to asida yaul ba khoi sing se am tang pukhai piyo ba khoi kyam yauge am tang yeng min se piro adu di as tu pi yaudri di kai ayu chikani ma chikani ai lam na ma ke koเราจะแม่ว่าค่อยกี่คอยมันนุ่งตะแกมยาวแกครับตัวแม่ได้ยิงหันจะแกแม่เช่นยิงมันน้อยนะก็มันจุ่มต่อพี่พี่โร่เนาะ
chicken ko nam lok thok to re ji ko khoi lok thok sai da pai ra ka ni lok thok re ji adum wala dum wangang biyo yani ko smaina si sina si smai to bane khot pane haraga dum 지 버리듯 지 코인 chikra ba 그 아성력 도고 하나 microphone dum lok thok biyo 아들 그 남는 nào giờ khoi da cái nó magi protection layer mo cái nó khoi ni chik to na vai ta ko cái nó nè tamo dum wangang biyo so ya dum manakta haidi ojan to si sini haraga ne tangang biyo so ya dum kita subsan lagi mic ko dum ai rồi ai làm này chứ giờ đấy sai được lấy chia thế là năng chia anh chậm ăn này कोई न चिकन अभी प्रोटेक्शन ही को मैं हमसे protection तो rồi bạn प्रोटेक्शन तो नहीं मेरे ने से gamna special ओइने सेम जगह दिसु यादे ओ खतम फंदो हलगा को अदुगा सिदा कोई येंगबदसु उननबा उसिलकान जेंस अदो हाइदि फंदो हलिसिना कई मरमगी ओइदो अदे खोइदो संगसिलगा सिकप फंगदना ओ साइदो हरेन खोइ म्याम तोंगकन ओके फंदोगा दि सिकप फंगदरेना मंग सिकप फंगदरे ओ ready tàu re khoi ja khoi chik ta na ba smai ne mam tàu đi khoi ama smai na khoi hai di khoi se mahi khoi hi lok ke hai mo tam da ko smai na si ki se tàu da ga di khoi ne chik ka do ne ba ko ado adum chik ta ba su yawi khoi mabuk kho vai ta khoi mabuk kho ba su yawi khoi mabuk phat ta ba su yawi ba makhan mana de udah tuh uang ngambil aku. Oh. Terus tuh uang ngambil jadi besi lagi. Apa yang itu? Kayak nih, semain nih. Klip nih pokoknya tuh ente. Si klip nih pokok. Oke. Klip nih. Ada tulisan juga. Tapi macam tu cakap ni kan, itu sesak. Ya. Apa? Si lu agak koi hilo sih. Nah, semain aja nih. Koi memang thola ni sih. Nam khoi lok tu, khoi hi lok tu ni sih. Khoi. Nam khoi lok thor es mai na to asini ko mam khoi se khoira hai bro khoi ri hai bro khoira kui hai jara adudi khoi es mai na simar ka sanga desu chi ya ni jari nam smai to ko do ni ko Tamo sila piyo. Amo na, sila tawag siya kay nang explain to kuyo. Oh, sidagi se. Sidagi khoi hi yaw ba khoi ra do ni sing khali se ta sonu ko. Khoi yaw ba khoi ra si da sidagi khoi to ngai sing se. Khoi se thanam du ni ba si. Asis ko tha dei. Yamna soft oi ba ko u mana gum ban tra na khoi me khu gum khitang ka halakan. Ko tha thanam dei. Ai au. Si hen bese pamui ba ai dia lo sian ba mai khu tha ka di si do ra mai khu tha ga ma si do mai khu tha ga se pai chi di ada ta sunu pai ga ko tha ga man ni jo ko yo ni khoi na si da gi khara pak ko du na asida khadi yaw ri ba khoi ko si khoi se mai khu se tham ma kan da khada si upu si ya te ta so ama pura ura nan ama lo khoira khoi ni hai ba khoi ra khoi yaw ba khoi si mathak ta
khoi jau khoi ra se manga yaw ngane 5 ko 5 to da amadi thanam dui ne ba loina lau thoro di moi sani ngai le ro ado moi ma sin se khoi se ma sin ja du moi di khoi se moi ma sin ja ne khoi na khoi ka se ki mamang ide ahan sing hisi sum tawri khoi ja de ko sahi ma gi phou se lok sin da kan kai da pai da thu da la ni mo si khoi ka da thu mo di nong su kan sa na ami thu da just right away da 아시 살게고 종이 고이제 마신 바디 asal ite me san no 알아 따래 만 보이 아이잖아 더 frame do 가이토로 그 힘이야디 시리 살게고 아니 우 살게 amaga lawi ge hai amaga sa kya ra ani ga eh 살게고 wi saning ba coin chicken imung sa 그냥 고이 퍼져 horen pi de ja de ne sela yo oh la ke la sang sang 또 sidagi ani maga lokti si hai ba asagi sidasu 보증으로 ning kana da kitang hajil lakra hin ne ba 또 시디 요래 siam jaw sidi khoi siam jaw 시디 또 sigi color 가져라 ado si singa sai ge khoi na khoi ren hai bra ama 아마네 그러면 힘드네 khoyen mo humdun khoi ma hu mo de khoyen mo humdo hapsil laga 여기 복스 동 피르키라 box ama ka piro 복스 mathak thang ba maza do khoi khoi lok do ni ga je hai akhoi na sida khoi am jaw re khangi se nasai gi sigi magi layar ma jelois uri se oh yellow layer se ase magi cell thing se loina cover tok silab ni oh this is cell thing se loina kana cover tok sin bagi ado si je hai di khoi sing mo to si je ko thok to ra ase lo lok thok tin se lok thok pa se thai ne de ko gi night na ko suri kha do aduna khet 간포물로 khang ku matam da ado akhoi ta song no hojiti magi technique se candle gi mai do aduna yamna slightly wow really mai thai ba thar ga open to ba horen jing si ba sidi khoi phedan yaw ai khoi je tang ne ma ha kawan ma ha khoi aseng ba pure honey kana gumba pamba le de ko masana ste la ga adu masana haijere ga masana haijere ya akhoi na sida hai ra thang ma sin lo ga ya 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 lai ta ga hai di moi na la ga lai ga kun hai ja ga ya aduga sigi box ni na box ni pesa jo na sa khang bi ko ma le ko sin na ma ado box ni pesa jo khoi hai ja ke aduga sida akhoi gi khoi ra pu thore sida khoi pit thana ya ro khoi ra 키틴 bom파니 oh mari ko mari sure 말이네 sigi sina ama ke ba sai ama khoi ama mami ni ke 어? 그래서 chicken nga kan ni korean gi khoira nga kan ni lo korean gi khoira nga kan 합천 sida le je mai cell seng seng le khoi je happy ni ba lo sida open na ta ba kan close to sing che ase khoi se lo ni thal la yaw ba kan ni lo ko 아니 시기나 거의 야우비나 하이네요 거. 거기가 근데 야우디 야우가 탄들이 봐. 아도 막이 머름 야우세. 머름 야우리 시대 야우더라고. 시대 야우드래. 야우디 봐. 머름 야우리 동안 쳔버로 들어. 또 한번 쳔버 막 카기도 저. 카기가 아야 문은 말 콩질라 미신차. 아주 시피탈레 봐. 시 오픈 가만히 또 보지 nga 시타 쳔거. 많이 한도는 시기세. 마콤 실도 좀 많이 보고 실도 좀 많이 스마이나. 거기나 캔들 떨어가 많이 타가 되니 스마이나 어리 해탈레. 소리는 계속 수야 말이고 시기세. 타이나다. 조리를 캐러리야 숨때 ጤ는지 띵기 봐. 아니 셀기 마기 냠네 디프럼버도 숨숨록 돌아디 텔라니 봐. 어도 이제 거의 자오버기 쌍마이 퀀티티가 한다라니.
สมัยนั้นไฮดียามจอนเย้าชินบุรีคุยยามเย้าเห็นเลยเนี่ยแล้วคุยไม่ใช่ให้ดูตั้งวีนะให้ดูจุ่มเลยตั้งมุตะโตมาเลยยิงว่าตั้งดูก่อน 시대기 방가더고 구이시대 비오니 깸때 믹스덕들이 구이도 그러니까 나오는 순간 사대 우리 신나대 버터로 거다기 ซีสิเนี่ยก็ให้ดิซีเขาอีกวังมูดรักไปแล้วก็คุยอาจารย์สันสัมปจะวีฟาร์มตะกี้คุยเลยวีมาตาก็ดีสมัยนั้นเซ็งว่าวิวคุยสุพังกันจะนี่ก็แม่มาดูก็แม่มาทัศน์วิดีให้มาตาคือเขาต้องจับคุยเนี่ยสิไลฟ์ที่เราทุยสิสมัยนั้นคือต้องสมัยเราทั่วก็แม่มาดูคุยให้วิทยากันตัวนี้ก่อนสมัยนั้นคุยจะเข้าตัวมาเลยมาเข้าสิน้องมังคับยี่มาเข้าตั้งแต่ฉันรับก็ตกตะกอน จังอันนี้จังอันนี้ จังไงนี่ก่อน จังอันนี้ น้องมังคับมาเข้าพี่แม่คุยมาเข้าตั้งด้วยเหตุมันดูให้พี่ไหวแม่บางวันเช้าคนเนี่ยคุยกี่มากี่แค่ให้ได้บทละมาให้ได้ก่อนบทละมาสิละดิฉันอามาก็จันนี่ก่อนดิฉันอามาจันนี่ไว้เลยนะบางมุดรักเรียกให้ได้ก่อนดูก็แม่ให้เจ้าก็ได้บ้างนะแม่สิ่งที่คุยโอ้จ้าฉันจะทำบริษัทวิกิคุยเสียแม่ดุการนั้นพังดีกว่า 두칸도 타버 방대 두칸도 방대 ให้ดียุ่มตลาดปีแล้วก็ได้เลยเป็นที่ดีให้ดีเอาคนน่ะดุการได้วิธีแล้วทำตัวเป็นเลยดีกว่า 두칸도 되는 타도 능이 일리다 ให้ดีคนนั้นต้องให้ได้พอใช่ 시 합선 매징서 ฮับไปสิ 시만웅 시사인 중중대 가도 봐 아도가 타이너기ไปจิ้มด้วยกันดูก็สิจ้ะตั้งองค์วิวเนี่ยลูกเลยรู้กันมาเจอ นี่คือหนึ่งเดียว โอ้สมัยนั้นโอ้ยำพริ้วเนี่ยสิสิ่งที่นี่ก็ 시가 ไม่ 도 รู้ว่า 봐 คุยกี่ 아도가 มีแต่สาวอ่ะแค่นั้นเลย 타이너다 하이라면 해보드나 타이너기나 바텐다 하고 웅바 โอ้ฮัลโหลสมัยดูสิชิดาสุอุ้งก็เชื่อบอกบ้านที่สุดอาจจะชิดาหน้าอุ้งเลยสิมีจริงชิดาให้ดีแมวในยิงมันหน่อยนะไม่ได้ก่อนคุยที่ติดกันมัน 엄마가 wal리가 อันนี้ครับคุณจะแบบ 사이언이 마리 메리 짠미니 마리 학교 양 กุ้งมาสิอุ้งจะแบบ 건네 คุยโทรเข้าเลยคุยนั่นมากี่ 이거 건네 กินที่ละไปแล้วคุยมันนำจุดไหน 그이면 넘라이 มันนำไหนคุยอันทุ่มมันนำไหนคุยมันนำไหน 마린 빠이 조리고 거이기 인증시 그거 시드네 그러니까 사이드면 디브라 로이르면 이버시다 ใช่ไหมเราชมใส่สิ 좀 사이지 เขายาวดีป่ะ 이제 설명 들어버려야 되나 남는 구이시 없는 낭부 말래 그 때문에 스파이 คุยที่ชุมคุยที่เชสเรียกมันครับ 랭스라 โดนมันละ 얌 라이트웨 โอ้โดนเร็วป่ะ 시 트랜스페어 하면 이제 그것도 อันต่อไปจะเห็นไปโอ้ 사이드 거기는 탑 사이드 거의 야오링 해야 되나 คุยยาวด้วยกันแต่คุยยาวด้วยกันตรงนี้เห็นจะยังไงแบบซีคุยยาวด้วยกันแต่ซีคุยยาวด้วยกันแต่เด็กนุ่มเลยอันต่อไปเดี๋ยวต่อไป 이거 마피아 아도가 타이너게 하이런보다 ใครดีต้องใครวิวยิงกันใช่ไหม 타이너 하이런보시 거의 야오 거의 다시 คุยยาวอ่ะ 시다 합해되나 아도가 โอ้ยดีคุณนายแฮปปี้ 아이 웅게 ช่วยช่วย 나쿠도 깐 사이드 여정도 만데 아니 영수가 피시 라운 웅드네 브라사나
또 시다 하이바 아스와 하인데 잘 웅감이요 아니 한국 마담기니까 맞네 맞네 아주 허집디 하르메 와바디 신나디 힘드니까. 신의 현도이네 헤네 와야마 아저씨 옮기로. 깨끗하네 우런 야저 지금 메신저랑 레이팅을 하게 되고 거기 오자. 야는 여기 좀 아도 지금 막 이거 뭐지? 뭐지 끼하고 그런 식이. 마이정아 타야 됩니다 mấy chồng à? Mấy chồng à? Mấy chồng à chứ? Anh chị xin cho nó lại tăng chắc cái gì một tiếc con này rồi xin gì đi qua? 띄워시디 띄워 tiếc con này rồi. À tôi hay đi tăng sai đây cái mà chim tăng hay đi cái nó tôi đi sắm bây giờ nó lại yếu ăn nó cả. Mà xin xe mấy cái xin cái xuống đâu mới xin xe em. Cái ở giá 한덕 착할래니 거 매워 ở giá bây giờ vì quick nó sao giờ vậy? Xin mấy xin xe mà lúc bây giờ xin mấy chồng hay đi có gì đó. 만 마이정아 현대 마망게수 떨그래 좋은 그래 cái tôi xin mấy xin cái mà cái gì lạc này hay cái gì nhỉ? Tao có gì tao biết được. 따드니 그래 따니 따르거니 아이 따르거니 Aku yang ada Emang ni, tani. Aku ni saya ini ni kalau memang lagi pun dah. Posisinya mesti ni kan video atau kan. Si macam tu boleh betul kan. Memang posisi dia tadi, mama saya tahan lagi kan. Jadi macam tu boleh buat, bos tu boleh buat, koi tu boleh buat dah. 야 Jadi kita ni memang dah, atau memang dah, takkan tu dah. Si macam tu ni pun berkau. Kita dah yau deh. 야드래 하이르니 Yau. 하이드로 Yam 여기 Yau. 아이네 살부도 가르면 우부기도 이런 방들이 뭐 신나식이니까 Ai atau si opu mari mana tadi ada si sa. 야 많은다고 아니 신나 마사모 오히바 신나 사이즈 신나 사이마 살라 사이즈 큰사 아씨 오셔리 아시는 바로기 거 이시땅 되기 오이바 아시는 이시따라마 되기 오이부터 Ada loe loe ungba. 뭐라 웅글로네 Jadi mak iya nasi pula. 양은 들리 부터로 나비 그너디 때문에 좀 통나버디 좀 넘어 가신데 론프로 어디 싸가지고 부터로 턱도 야버 그 타니 뭐 아시네, 허렌. 팅도 기드나 사이즈 럭통 범도다 뭐 합거든 싹 통나버다고 그래 어디지 Cak di sana lagi. 닭사로 싸가 있으나 그리나 Cak di sana. 닭사봐야 돼 Oza, nanti sampai awal lagi kom box sampai awal. Box ini price kamai tahu game lagi size kita tunggu ini kai dokter kamai tahu ya. 복신지 가이도이 Amdan yang anjing ni amdan box am mau main ni. Hari mata ki box am lagi sih. Asyik kau pana bermalek. 신의 고이 파는 와 Adun tang paket piu ni. 미복스 오이부거 또 Sisa kau pana ba. 신의 고이 파는 와 시기 고이 파고 고파디 그냥 나게 하다 와판에 생반도 거리다 고시 딴내가 내려면 딴내가 내려면 그디 시기 먹고 이제 한국 비로 시기 한국에 하가 시 고이도 굴려 정말 빠르는 고이다 굴려 빠르 따르게디 거기 싸히바 타키바 tum타우 싸리바 마기 아시지 마기 거기 할 따래 콧들로니 톡보니 콧듯이 다시나 거기는 파는 시행을 하면 좀 많이 빠르고 맞단다 거기 모록 따시면도나 사번이 야리면 거기 고이드슈 거기는 야리면 거기 고이드슈라니지 굴려 파비르노 얘는 Hari kau ni soal apa dia bapa. 얘는 또시 아시 고이 캐타나버니 또시 아시 랭은 이세 Hari kau nak pakai berarti sisa. 어이 만는데 고이 레이르 그디 아시데 좀 자르게 하면 락복고 근데 고이 사례카네 고이 사부 따르게디 거기는 우주다 사리고 고이시다 아시기시나 깡 나오는 태양하게디 고이 쪽하게 시분이 그거는 저 혼대비도 가장 관한 바 기업 그럴래 해내야 그 수많이 들어가 손으로 인게라 손으로 징게라 좀 징어 수많이 독바르가 좀 빠르 땀는 징고 못한데 고이 시기 시나도 깎아 좀 락그냐고 우주다 다그 복다니 복다하게 시기시 따라는 군진비로 아직 돌아온 군진비로 어디가 시 담음모 시 만ning 시대 자우시 구인게 자우분이 시또 시 팔징대비로 징 들어가 시대 고이라니 자우러버니 아니 간비로 고이라니 좀 자우러버니 그리고 땀나 자가마다 미는 우도버 자가마다 쉬면 담비를 마고 까나만 때나 라우를 하고 시기만 농시대 부원 합신에 이세 공에 담아무서 좀 잡으니 아니 버디 그냥 먹고 그런 또 꺼라지로 가지고 뭔데 땅에 인거는 또 이거도 아도 아이드냐 Aduh, magi price tu. Price tu habis dah segi koi pana di maman. 시기 마만 시대 좀 자오래 시 빨리 싱 아마가 써니 Awak cani. Bapa segi koi pana macam mana? Koi pabi ni macam nak singgah ke di. 시대 좀 야래 야암나 좀 이만 떨고 야래
ꯑꯗꯨꯒ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯡꯒꯤ ꯁ꯭ꯇꯦꯃꯤꯡ ꯄꯟꯕꯤꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯈꯣꯏꯍꯤꯗꯣ ꯁꯣꯝꯗꯁꯨ ꯀꯌꯥꯝ ꯌꯥꯎꯒꯦ ꯁꯦꯝꯕꯗꯨꯀꯣ 시순 ꯑꯁꯤ ꯍꯥꯟꯅ ꯌꯦꯡꯉꯤꯁꯦ ꯑꯗꯨꯒ ꯍꯥ ꯑꯃꯨꯛ ꯎꯠꯂꯁꯦ ꯌꯦꯡꯉꯁꯤ ꯅꯨꯄꯤ ꯀꯔꯤ ꯄꯣꯔꯣꯅꯤ ꯅꯪꯒꯤ ꯑꯩꯁ ꯐꯖꯔꯦ ꯃꯆꯨꯒ ꯃꯨꯔꯛ ꯆꯠꯀꯅꯤ ꯀꯣ ꯃꯨꯔꯞ ꯆꯠꯂꯦ ꯉꯁꯥꯏ ꯑꯃ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯍꯥꯏꯅꯕꯗꯣ ꯃꯨꯔꯛ ꯆꯠꯄꯅꯦ ꯁꯤ ꯂꯩꯔꯤꯕ ꯈꯣꯏꯍꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯨꯝꯈꯤꯕꯗꯣ ꯀꯣꯏꯔꯥ ꯃꯔꯤ ꯈꯛꯇꯅꯤ ꯒꯤꯂꯥꯁ ꯑꯃꯃꯝꯗ ꯑꯃꯨꯛ ꯍꯧꯒꯦ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝꯃꯟꯗꯧ ꯃꯥꯜꯂꯦ ꯈꯨꯠꯅ ꯑꯣꯏꯅ ꯆꯥꯃꯁ ꯑꯃꯗ ꯑꯣꯏꯅꯀꯣ ꯑꯩ ꯁꯤꯡ ꯍꯥꯞꯆꯤꯟꯈꯤꯒꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯥꯎꯅꯔꯅꯤ ꯃꯣꯏ ꯁꯥꯎꯅꯔꯅꯤ ꯑꯁꯤ ꯍꯥꯞꯆꯤꯟꯕꯁꯤꯁꯨ ꯑꯁꯤ ꯍꯥꯞꯆꯤꯟꯕꯁꯤ ꯌꯦꯡꯍꯧꯁꯤ ꯁꯤ ꯂꯧꯖꯧꯒꯦ ꯍꯣꯏ ꯉꯁꯤꯗꯤ ꯑꯗꯨ ꯃꯍꯥꯎꯗꯪꯁꯦ ꯁꯤꯒꯤꯁꯦ 이따 자마스 부터로. 자마스 보러. 코이하고 코이시 레나 레터브니고 레나디 때롱이면 레나 그러면서 레나 나가 시디 지우밤 그리고 레나 로이는 레이 ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯈꯣꯏꯁꯤꯗꯤ ꯍꯥꯏꯗꯤ ꯂꯩꯅꯥ ꯑꯃ ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯇꯤꯟꯒꯩꯗꯤ ꯂꯩꯅꯥ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯥꯏꯗꯤ ꯈꯣꯏꯍꯤꯁꯤꯗꯤ ꯂꯩꯅꯥꯗꯤ ꯑꯃꯨꯛ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯂꯩꯅꯥ ꯂꯩꯒꯦꯅ ꯂꯩꯔꯛꯑꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯂꯩꯔꯛꯀꯅꯤ ꯑꯣꯖꯥ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯀꯩꯅꯣ ꯆꯠꯄ 마기 코이다 레나 레헤네 이거 시디 ꯑꯗꯨꯝ ꯎꯞꯁꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯡꯉꯁꯦ 진짜 그럼 가지 쿠치 미도 쿠도 야도 나 방송 보라 내네 ꯑꯗꯨꯒ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ 준비를 ꯈꯣꯏꯅ ꯂꯩꯅꯥ 하르게. ꯂꯩꯔꯛꯏꯁꯦ ꯀꯃꯥꯏꯅ ꯅꯣꯡꯇꯪ 마얌다 코이 레나 레이나버기 사도 있네요. 코이다 레나 레이나버기 와이 마다 등 담제게 ꯊꯝꯕꯤꯔꯣ 코이 하면 코이시 따이봉 미워비다 레이버 봇 그림없이 레이나 티나 로이나 레이버 ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ 따이봉 미워비다 레이버 레이나시 코이디디 레이나 레이티 코이 레이나디 까나나 레헨ꯕꯅꯣ 하이ꯕꯗ 따이봉 미워비 코이나 tin tarko matamda kabibo hida aduna khogi leina ohenmani ko madina ina haisi aduga mana masing phananaba chemical myamse mati makang tadana naba haidina hona rubada khogi khoina yawdaba jaga dadi hai lei mahi khak panbasu ngamoi khoina yawba jaga dadi kenmagi changsu yam watkani habidu ai ikhura dunisu adumaina haibirame adubu aina ngasi bawi manungda aina khara hayyibisidi ai ikhura kame sangai mahang pisik pikna na banang khoiloyu haina tamadigi ai ngasi ba mungda mai makhada aina khona jabadigi ai ngasi mayami marak ai tinba ngamjabani aduga ai ngasi upu ma khak sanaba khona bada numit tarani khona ba bawda ai upu chanba haigide aina lawriba nupi asi di mapadu ai di ikubongi 마기 맘밍나 마이노 고기 아주 이코복다 아이니 이코복 코이 부시 밤이 부찬미시디디 하연뷰 하비다 마 아이몬다 하기디 또이니 하르부디기디 아이니 구루무부디기 바레나바 제남 동가모 제남마 동가모 난 부찬마 하연와부도 아이 하연마게 아니 이코복도나 굿바이나 따마디기 세 우부시 찬바 아이 하지기버니 아이 레이리바 우부시다 블록기 우부 아마타 자우디 아이디 샤나 시리 짠이지 카플량 같더니 나하묵나 우닝동을 짠니 라레만 미키두나 우닝동을 짠니 아도 안덕 아이는 짠니비시디 우기비 군차마슈 레이디 아왕다 아두주 카이르니 아두 아시디 khoira 짠닝아이 우부 아시 야우기데드나 아이시 프리드 담በ니 마얌도시 어둠 쟁뷰 시 아이나 떠리시 카플량니 Kopila. 또 시 카플량니 카플량 맞더니 아이디스 레이디 마얌시 아두가 미암도이나 하게 되바 아마나 마쿰 우산 마니 마카기 팜팍 우산 로이니 야버니 하이디 makhumda haidi kena kapila di kai akai lebra leite ulehidaba duna aina ahamada tairena habu yengubani tairena khoira sar habu matana khom numi humi da bahum panbani khoisi pande adidi aina kapila mu habubani kapila habubadi numi humi shuba hangto bu matamda mahum panaga leramani na kapila si yai haina aina adum tawhibani aduna usi utareti salai tereki manung chanmani khoibu chanme loini yabani kari uno habe taragdi kapula ne tolhau ne uning dau ne degi safu ne u yami da hairu sida u makhan yami ado oja sumai to biro oja ge sigi jan hapchum biro
ꯈꯣꯏ ꯁꯥꯎꯔꯛꯑꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯍꯥꯞꯄꯨꯔꯒꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯣꯏ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯐꯥꯕ ꯑꯗꯩ ꯀꯃꯥꯏꯅ ꯊꯝꯕꯗꯣ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕ ꯑꯃꯅ ꯁꯤꯗ ꯂꯩꯕ ꯈꯨꯠꯂꯥꯏꯁꯤ ꯃꯁꯤ ꯑꯆꯝꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯃꯁꯤ ꯃꯌꯥꯝꯅ ꯁꯥꯕꯗ ꯋꯥꯔꯤꯕ ꯀꯨꯏꯟꯒꯦꯠ ꯁꯥꯔꯤꯕ ꯄꯣꯠꯇꯨ ꯑꯁꯤꯅꯤ ꯑꯣ ꯃꯦꯁꯤ ꯑꯗꯣ ꯃꯦꯁꯤ ꯑꯣꯏꯗꯣꯏꯁꯦ ꯀꯃꯥꯏꯅ ꯈꯛ ꯃꯤꯁꯤ ꯅꯠꯇꯦ ꯃꯦꯁꯤ ꯅꯠꯇꯕ ꯑꯣ ꯌꯣꯠꯂꯤ ꯌꯣꯠꯅꯦꯕꯀꯣ ꯑꯁꯤꯅ ꯁꯥꯕꯅꯤ ꯒꯦꯠ ꯁꯤ ꯁꯜꯂꯛꯀꯦ ꯇꯨꯁꯤ ꯁꯤꯅ ꯁꯥꯕꯅꯤ ꯇꯨꯁꯤ ꯁꯤꯒꯤꯁꯤ ꯂꯩꯖꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯎ ꯂꯩꯖꯒꯦ ꯌꯥꯕ꯭ꯔꯥ ꯁꯤꯁꯦ ꯌꯥꯅꯤ ꯌꯣꯟꯅꯤ ꯑꯗꯨꯝ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯒꯦ ꯁꯦ ꯑꯁꯤ ꯆꯍꯨꯝꯗ ꯊꯥꯗꯣꯔꯛꯄꯅꯦ ꯌꯥꯝꯃꯕꯅꯤ ꯊꯥꯔꯛꯄ ꯑꯁꯤꯗ ꯌꯦꯡꯕꯤꯌꯨ ꯇꯨꯁꯤ ꯃꯃꯜꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯞ ꯆꯥꯅꯤꯀꯣ ꯃꯃꯜꯁꯦ ꯀꯩꯁꯨ ꯇꯥꯡꯕ ꯅꯠꯇꯦꯀꯣ ꯁꯤꯒꯤꯁꯦ ꯁꯤꯔꯣ ꯑꯁꯤ ꯃꯊꯧ ꯍꯥꯞꯄꯅꯤ ꯂꯣꯏꯅ ꯍꯣꯏ ꯍꯣꯏ ꯃꯩꯉꯥꯡ ꯂꯣꯏꯅ ꯍꯥꯞꯄꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯂꯨꯄꯥ ꯆꯍꯨꯝ ꯈꯛꯇꯅꯤꯀꯣ ꯁꯤꯒꯤꯁꯦ ꯅꯣꯏ ꯂꯧꯗꯤ ꯆꯅꯤꯗꯪ ꯂꯧꯅꯤ ꯑꯇꯩꯗꯤ ꯆꯍꯨꯝ ꯂꯧꯅꯤ ꯅꯣꯏ ꯂꯧꯗꯤ ꯆꯅꯤꯗ ꯂꯧꯅꯤ ꯇꯥꯕ꯭ꯔꯥ ꯅꯉꯣꯟꯗ ꯂꯧꯔꯒꯗꯤ ꯉꯁꯥꯏ ꯅꯣꯏꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯤꯗ ꯂꯧꯅꯤ ꯍꯥꯏꯕ ꯑꯇꯩ ꯂꯧꯗꯤ ꯆꯍꯨꯝ ꯂꯧꯅꯤ ꯍꯥꯏꯕ ꯇꯣꯁꯤ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯇꯣꯁꯤ ꯑꯗꯨꯒ ꯁꯤꯗ ꯁꯥꯔꯤ ꯄꯣꯠꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯈꯣꯏ ꯑꯃꯅ ꯀꯨꯏꯟꯒꯦꯠ ꯁꯥꯕ ꯃꯇꯝꯗ ꯆꯥꯎꯔꯤꯕꯁꯤ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯒ ꯇꯪꯈꯥꯏꯅ ꯀꯨꯏꯟꯒꯦꯠ ꯁꯥꯕ ꯌꯥꯕꯅꯤ ꯑꯣ ꯁꯤ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯒ ꯇꯪꯈꯥꯏꯅ ꯀꯨꯏꯟ ꯒꯦꯠ ꯍꯥꯏꯁꯦ ꯃꯥꯒꯤꯁꯤꯗ ꯀꯨꯏꯟ ꯆꯪꯗꯣꯏꯔꯥ ꯆꯪꯕ ꯉꯝꯃꯣꯏꯗꯣꯏꯔꯥ ꯀꯨꯏꯟꯒꯦꯠ ꯍꯥꯏꯁꯦ ꯑꯥ ꯀꯨꯏꯟ ꯊꯣꯛꯄ ꯉꯝꯗꯅꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯥꯒꯤ ꯋꯥꯀꯔ ꯀꯩꯀꯥ ꯗ꯭ꯔꯣꯟ ꯀꯩꯀꯥ ꯊꯣꯛꯄ ꯉꯝꯗꯣꯏꯅꯦꯕꯀꯣ ꯑꯇꯩꯗꯤ ꯂꯣꯏꯅ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯣꯏ ꯂꯥꯕꯗꯨꯗꯤ ꯁꯤ ꯊꯣꯛꯄ ꯆꯠꯂꯣꯏ ꯁꯤ ꯊꯣꯛꯄ ꯆꯠꯂꯣꯏ ꯃꯥꯗꯤ ꯌꯥꯝ ꯆꯥꯎꯋꯤ ꯑꯣ ꯂꯥꯕꯗꯤ ꯆꯠꯂꯔꯣꯏꯕ ꯑꯗꯨ ꯅꯨꯄꯤ ꯈꯛ ꯆꯟꯗꯅꯤꯀꯣ ꯑꯇꯩ ꯂꯣꯏ ꯁꯨꯅꯤ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯅꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯁꯤ ꯐꯨꯕꯒꯤꯗꯤ ꯇꯣꯠꯁꯤꯗꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯀꯣ ꯑꯗꯨ ꯁꯤ ꯈꯣꯏꯔꯥꯁꯦ ꯑꯝꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯍꯥꯞꯄꯨꯔꯒꯦ ꯃꯦꯆꯤꯟꯁꯦ ꯑꯝꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯃꯤꯟꯅꯁꯦ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯆꯠꯂꯤꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯣꯏꯁꯦ ꯃꯍꯥꯎ ꯇꯪꯉꯝꯒꯦ ꯇꯪꯉꯣ ꯈꯣꯏꯒꯤ ꯁꯤ ꯂꯩꯔꯦ ꯀꯃꯥꯏ ꯍꯧꯖꯤꯛ ꯁꯣꯡꯈꯤꯕꯗꯣ ꯁꯤꯗ ꯐꯖꯅ ꯐꯝꯃꯒ ꯏꯟꯁꯤꯟꯗꯅ ꯌꯦꯡꯉꯨ ꯈꯣꯏꯒꯤ ꯃꯍꯥꯎ ꯐꯝꯃꯒꯦ ꯃꯦꯆꯤꯟꯗꯨꯗ ꯍꯩꯖꯤꯟꯈ꯭ꯔꯣ ꯃꯦꯆꯤꯟꯗꯨ ꯑꯗꯨꯝ ꯈꯥꯏꯔꯣ ꯑꯗꯨꯗꯤ ꯌꯥꯅꯤ ꯊꯥꯅ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯀꯣ ꯑꯌꯣ ꯌꯥꯝ ꯈꯤꯇꯪ ꯊꯨꯝꯕꯔꯥ ꯊꯨꯝꯗꯕꯔꯥ ꯌꯥꯅꯤ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯀꯩꯝꯇꯪ ꯍꯪꯖꯒꯦ ꯇꯥꯃꯣꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁꯤꯟꯖꯒꯦꯕꯀꯣ ꯍꯥꯏꯗꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯗꯤ ꯁꯨꯒꯔ ꯆꯥꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯈꯣꯏꯍꯤꯗꯤ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯣꯏꯍꯤꯗꯤ ꯆꯥꯕ ꯌꯥꯏ ꯈꯣꯏꯍꯤ ꯆꯥꯕ ꯌꯥꯏꯌꯦꯕꯀꯣ ꯈꯣꯏꯍꯤ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯇꯪꯉꯒ ꯌꯦꯡꯉꯣ ꯈꯤꯇꯪ ꯇꯪꯒꯦ ꯃꯍꯥꯎ ꯌꯦꯡꯒꯦ ꯊꯤꯜꯂꯒ ꯊꯛꯑꯣ ꯍꯛꯆꯥꯡ ꯐꯖꯔꯤꯀꯣ ꯇꯦꯈꯠ ꯍꯥꯏꯗꯤ ꯀꯩꯅꯣ ꯒ꯭ꯂꯨꯀꯣꯁ ꯀꯨꯝꯕꯅꯦ ꯁꯤ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯎꯗ꯭ꯔꯦ ꯂꯩꯔꯦ ꯃꯍꯥꯎ ꯇꯪꯒꯦ ꯅꯠꯇꯦ ꯁꯤꯗꯩ ꯀꯣꯠꯂꯣꯏꯒꯦ ꯁꯤꯗꯩ ꯗꯥꯏꯔꯦꯛ ꯀꯣꯠꯀꯦ ꯌꯥꯏ ꯁꯤꯗꯩ ꯁꯨꯃꯥꯏꯅ ꯀꯣꯠꯀꯦ ꯁꯨꯃꯥꯏꯅ ꯀꯣꯠꯂꯒꯗꯤ ꯈꯔ ꯍꯦꯟꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕꯀꯣ ꯂꯩꯔꯦꯀꯣ ꯇꯦꯁꯅꯦ ꯃꯦꯝ ꯍꯥꯎꯋꯦ ꯈꯣꯏꯍꯤꯁꯦ ꯑꯩꯈꯣꯏꯅ ꯈꯣꯏꯍꯤꯁꯦ ꯑꯃꯒꯤ ꯀꯧꯇꯥꯗ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯈꯣꯏꯍꯤꯗꯨꯗꯤ ꯃꯍꯥꯎ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯑꯗꯨ ꯈꯦꯠꯅꯩꯀꯣ ꯃꯍꯥꯎꯗꯤ ꯌꯥꯝꯅ ꯈꯦꯠꯅꯒꯅꯤ ꯁꯤꯅꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯈꯣꯏꯍꯤꯁꯦ ꯑꯗꯨꯝ ꯊꯛꯑꯣꯁꯨ ꯊꯛꯄ ꯉꯝꯃꯅꯤ ꯀꯩꯁꯨ ꯇꯥꯔꯦ ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕꯁꯨ ꯑꯣꯏꯔꯦꯀꯣ ꯐ꯭ꯔꯦꯁꯅꯤꯀꯣ ꯄꯤꯌꯣꯔ ꯀꯩꯅꯣ ꯀꯩꯝꯇ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯀꯩꯅꯣꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯏꯇꯩꯃ ꯕꯣꯇꯜ ꯑꯍꯥꯡꯕ ꯂꯩꯇꯕ꯭ꯔꯣ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯁꯤꯗꯤ ꯍꯩꯖꯤꯜꯂꯦ ꯌꯥꯕ ꯐꯥꯏꯟ ꯊꯝꯁꯦ ꯌꯥꯕ ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯤꯟꯇꯛ ꯇꯧꯋꯦ ꯑꯣ ꯉꯁꯥꯏ ꯏꯇꯩꯃꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯊꯛꯀꯦꯁꯨ ꯊꯛꯀꯦ ꯏꯁꯤꯡ ꯍꯥꯞꯄ ꯊꯛꯑꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯍꯨꯝꯂꯛ ꯀꯣꯠꯀꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄꯒꯦ ꯑꯗꯣ ꯃꯥꯏꯁꯦ ꯈꯅꯥꯎꯗ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯤꯒꯤꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤꯁꯦ ꯑꯗꯨ ꯃꯥꯒꯤ ꯃꯇꯝꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯤ ꯅꯣꯡꯃꯥꯡꯈꯥ ꯃꯇꯝꯒꯤ ꯈꯣꯏꯍꯤꯁꯤꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯅ ꯁꯤꯖꯤꯟꯅꯕꯗ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ
ꯎꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯇꯁꯧꯅ ꯍꯥꯏꯔꯝꯕꯗ ꯂꯩ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤꯅ ꯍꯧꯖꯤꯛꯀꯤ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯂꯧꯔꯨꯕ ꯃꯌꯥꯝ ꯆꯠꯊꯕꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣꯕ ꯆꯥꯎ ꯑꯗꯣ ꯍꯥꯏꯕꯤꯌꯣ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯤꯌꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯁꯧꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯐꯩꯖꯥꯡ ꯃꯄꯥꯟꯗꯒꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯀꯣ ꯏꯀꯥꯏꯊꯤꯕꯤ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯤꯛꯁ ꯇꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯦꯁꯇꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯍꯥꯎ ꯌꯥꯝ ꯂꯩꯌꯦ ꯍꯪꯒꯥꯝ ꯃꯄꯥꯟꯗꯒꯤ ꯂꯧꯕ ꯈꯣꯏꯍꯤꯒ ꯑꯩꯗꯤ ꯈꯣꯏꯍꯤꯗꯤ ꯍꯥꯏꯔꯒꯦꯀꯣ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯈꯣꯏꯍꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯧꯕꯤꯂꯥ ꯃꯄꯥꯟꯒꯤ ꯈꯣꯏꯍꯤ ꯀꯣ ꯑꯗꯨꯒ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯒꯤ ꯈꯣꯏꯍꯤ ꯃꯣꯏꯁꯦ ꯇꯦꯁꯁꯦ ꯐꯖꯅ ꯈꯪꯕ ꯃꯤꯅꯗꯤ ꯁ꯭ꯂꯥꯏꯠꯂꯤ ꯈꯖꯤꯛꯇꯤ ꯑꯗꯨꯝ ꯗꯤꯐ꯭ꯔꯦꯟ ꯐꯪꯒꯅꯤꯕ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯍꯥꯎ ꯍꯥꯟꯅꯗꯩ ꯈꯪꯕ ꯃꯤꯅꯗꯤ ꯃꯍꯥꯎꯁꯦ ꯈꯖꯤꯛ ꯈꯪꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯁꯤ ꯆꯥꯕ ꯃꯇꯝꯗ ꯀꯩ ꯃꯍꯥꯎꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯈꯣꯏꯍꯤ ꯌꯥꯝꯗꯤ ꯍꯥꯎꯋꯦ ꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯑꯗꯣ ꯍꯥꯟꯅꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯊꯦꯡꯅꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯣ ꯌꯥꯝ ꯄꯤꯌꯣꯔꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯈꯣꯏꯍꯤꯁꯦ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯂꯧꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯄꯤꯕꯒ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯕꯣꯛꯁ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯌꯦꯡꯁꯤ ꯑꯗꯣ ꯕꯣꯛꯁ ꯑꯃ ꯊꯥꯡꯗꯕꯤꯔꯛꯑꯣꯅꯦ ꯃꯥꯒꯤ ꯆꯥꯎꯕꯗꯣ ꯈꯦꯠꯅꯕ ꯃꯥꯜꯂꯦꯕꯀꯣ ꯍꯥꯎꯕ ꯁꯤ ꯕꯤꯕꯣꯛꯁꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯝꯅꯦ ꯁꯤꯗ ꯑꯃ ꯂꯩꯊꯣꯛꯎ ꯃꯌꯥꯝ ꯁꯤꯒꯤꯁꯤ나 B box 하이바 B box isi mai pugoro ama glass B box pabung thai na kan lak biro pabung su ai sa ba yaw se so si kre Phàm chứ mình. Sige. Si box sa san ba dana? Si box sa san ba dai u ba dam special ori sa. Sida mai mu u phang bari. U ba. Bihi da dong hai se. Asi sana u da sem ga sana taso kari ka ba? Khuru chan khuru chan ko. Ado u se hai som gi sida hai u samnai ne ba ka khatte ba ko. U ka aga samjun na ba ne. Samjun na ba. Ado ga mai gam ge ga na process ko. Gam yaw te. Gam na te hojik ti jo pi ne pha phajil pin tha la ga ko. Kitai phadana pin tha dra ba da ma gi. Pin tha da ba jai. Ha ga lai di. Ado oya si se maman je kya mo ko ge ma gi tan tan khang ni maban. Maman si Sirna da simada lupa lising ahunga ga sani ni. Ahunga sani. Oh. Si hujik si salai re si upu oh ate koi ham lo upu se ko. Si salai re si hujik upu ni pu kare na chat kare. Ni lai si ado si lai upu si na hujik lai si kuntha ga mapan. Kuntha mapan mu lai lai rong. Sema ga lai ba sia. Lai re. Lai re. Si sumaina Semba horpani ada khoira habna bagi udu loithoki ba adi season ju logi matam jorpani na aina ko pothara te logi loibaga adum haugi suba amka ayam ya pam adum loi pin hauji ki lai si kun thaga something khara ka tani lai se hujik lai si sida lai si upu aroiba tara thaman manungda nahan imphal gi mina ani pu gare hujik lai si mari si tharaga Sonda lai si upu ni pudagi tertawa orang ni. Ada mana lai mana? Terpuga kan deko. Terpuga. Terus segi kena sing se. Ama muka ki sina hai di kamai na hai sigi B box se. Atau kerap na kamai na calai kada ki hai di menung da B thama kudo hai di khoi thama kudo. Kamai na thama kada ki tham biu bang. Oh sigi. Oh sigi. Oh. Ada tasawday na haning se ahan badana sigi bibox se mi sida magi part myam leising se sine kari tawna bano sine kari tawna this khangan bio myam da sugai na haibda how bade siang na habda ai phadana mako gi hora ga ba ko sigi ayam da khena da ba gi hai roi ko abi mayam nu sira ba to Sigi leiba khoirasi leiba da thamagadi si khoirasi leiba ngakal kana ba
ꯑꯗꯣ ꯑꯁꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯅꯁꯤ ꯑꯁꯤ ꯗꯣꯟ ꯀꯧꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯗꯣꯟ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨ ꯑꯁꯤꯒꯤ ꯎꯄꯨꯁꯤꯒꯤ ꯃꯑꯣꯡꯗ ꯂꯥꯛꯏꯕ ꯄꯣꯠ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯆꯣꯟꯗ꯭ꯔꯤꯕ ꯁꯔꯨꯛꯁꯤ ꯈꯣꯏꯔꯥꯒꯤ ꯆꯣꯟꯗ꯭ꯔꯤꯕ ꯁꯔꯨꯛꯁꯤ ꯁꯤꯒꯤꯁꯤꯗ ꯐꯝꯄꯥꯛꯁꯤꯒꯤ ꯃꯊꯛꯇ ꯗꯥꯡ ꯑꯃ ꯍꯥꯞꯄꯦ ꯗꯥꯡꯁꯤꯗꯒꯤ ꯌꯥꯟꯊꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯐꯝꯄꯥꯛꯁꯤꯗꯅꯤ ꯈꯣꯏꯅ ꯆꯪꯗꯣꯔꯤꯁꯤ ꯁꯤꯗ ꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯈꯣꯏꯔꯥꯁꯤꯗ ꯑꯗꯨꯝ ꯃꯀꯣꯛ ꯑꯊꯦꯡꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯤꯗ ꯍꯥꯞꯄꯒꯦ ꯁꯤꯗ ꯍꯥꯞꯄꯤꯕ ꯄꯣꯠ ꯑꯁꯤ ꯀꯃꯥꯏꯅ ꯇꯧ ꯂꯩꯒꯦ ꯇꯨ ꯁꯤꯗ ꯈꯣꯏꯔꯥꯁꯤ ꯂꯩꯔꯕꯗꯨꯁꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯅꯗꯤ ꯑꯁꯤꯗ ꯒꯦꯠꯁꯤ ꯄꯥꯅꯒ ꯗꯛ ꯂꯥꯎꯅ ꯍꯥꯞꯄ ꯃꯇꯝꯗꯗꯤ ꯈꯣꯏꯁꯤꯅ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯒꯤꯅ ꯑꯁꯤꯒꯤꯁꯤ ꯁꯨꯝ ꯆꯤꯡꯈꯠꯂꯤ ꯍꯥꯏꯕꯗꯤ ꯈꯣꯏꯔꯥꯁꯤꯒ ꯁꯤꯒ ꯐꯝꯄꯥꯛꯁꯤꯒ ꯂꯥꯞꯅꯍꯟꯅꯤ ꯁꯤꯒꯤ ꯃꯅꯤꯡꯁꯤꯒ ꯑꯗꯣ ꯑꯁꯤꯗꯤ ꯂꯩꯕꯥꯛꯇ ꯁꯤ ꯎꯄꯨꯁꯤ ꯂꯩꯕꯥꯛ ꯊꯝꯕ ꯃꯇꯝꯗ ꯈꯣꯏꯔꯥꯁꯤ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯑꯊꯦꯡꯒꯅꯤ ꯑꯗꯣ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯒꯦꯠ ꯄꯥꯟꯕꯁꯤꯅ ꯑꯁꯤꯗ ꯈꯣꯏꯁꯤ ꯆꯪꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯈꯣꯏꯔꯥꯁꯤꯗ ꯈꯣꯏꯔꯥ ꯇꯔꯨꯛ ꯑꯁꯤꯗ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝ ꯑꯗꯨ 1ꯗꯅꯤ 2ꯗꯅꯤ 3ꯗꯅꯤ ꯍꯥꯏꯕꯗꯨ ꯃꯣꯏ ꯈꯪꯒꯅꯤ ꯑꯗꯨꯃꯛ ꯈꯤꯇꯪ ꯂꯥꯝꯈꯠꯄ ꯃꯇꯝꯗ ꯈꯣꯏꯔꯥꯁꯤꯅ ꯁꯤꯅ ꯆꯣꯟꯊꯔꯒ ꯂꯩꯕꯅꯤꯗꯅ ꯑꯗꯨꯝ ꯀꯥꯔꯒ ꯃꯣꯏꯁꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯅ ꯐꯪꯉꯤ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯈꯣꯠꯂꯤꯕ ꯄꯣꯠ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯣꯏꯔꯥꯁꯤ ꯇꯧꯕ ꯃꯇꯝꯗ ꯁꯤꯗ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯎꯕꯥꯛ ꯁꯤꯒꯤ ꯁꯤꯂꯤꯡꯒꯤ ꯎꯕꯥꯛꯁꯤꯒ ꯁꯤꯒ ꯊꯦꯡꯅꯍꯟꯕ ꯌꯥꯗꯦꯕ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯈꯣꯏꯁꯤ ꯂꯩꯔꯦ ꯈꯟꯅꯩ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯅꯝꯕ ꯇꯥꯔꯗꯤ ꯄꯤꯔꯦꯛ ꯂꯥꯎꯅ ꯑꯗꯨꯝ ꯁꯤꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯊꯦꯡꯗꯅꯅꯕ ꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯁꯤ ꯈꯣꯏ ꯂꯣꯏꯅ ꯆꯠꯄ ꯌꯥꯕꯅꯤ ꯁꯤ ꯀꯥꯔꯛꯁꯤꯗ ꯑꯁꯤꯃ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯩꯔꯥꯏꯅ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯨꯕꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦ ꯑꯁꯤꯒꯤꯁꯤꯅ ꯁꯤꯒꯤ ꯈꯣꯏꯔꯥꯁꯤꯅ 시나 마사나 사드나 아시 분 로이나 사부 로이라고 matungda ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ 시기 고이렌기 모흠 하비디 시 고이렌기 모흠지 아시 로이나 까가 하퍼 로이라고 matungda ꯑꯩꯈꯣꯏꯅ ꯈꯣꯏꯔꯥꯁꯤ ꯁꯨꯃꯥꯏꯅ taran thangmani chap charabani sumaina tar khatam manga khata chanmani si ꯑꯩꯈꯣꯏꯅ chap chana thangap matamda si nungsada hana phawdok piu nungsada kakpuloi matungda kakpuloi hapi ganu tsenga nungsada ngak minute manga thangmira pungkhai thangmira phajana thammo hit to phajana pi ro aduga tabna thangap piro sumaina taba thangalaga taba thangalaga khoi habeti sawonbiramu du sigi ubak si silingji pairaga sumaina ngaire lebiro de khoi 까다버니 소원음 돌아버니 이제 코 소나 푹 나오까 탁 검진을 마고 어디 까라디기노 감진에 입으시 누시지 까라디 까먹고노 한 뭐이나 까카르고 맞던데 시기 먹으면서다 두엉우고 코이면 그래도 아마고 고모를 아주 나이를 레이르네 저 저기 셀링 시드세 호월리세 실링시다 실링시다 코이네시 잘리마 하비비시디 까마인 떠보게 하거다 마시기 폼라 있었다 하지게 아시 하버수 야이 합들수 야이 거 아이 아야마다 합게 그리고 매양이 요는 먹이 되면들이 합이 아이데 뭐 합대야 봐 그런데 거기는 시대 다시니고 폴리시 아시 60년 짱이야 아시 60년 짱문이 아시 도시 지 60년 짱문이 이제 아시데 푸감도 아주 저글로 거기다 아두고 미암는 잘리 여기디 파지디 하는 하이 고에시는 깐 사갈 거 맞답니다 뭐이 사갈이 보기 맞는데도 아시데 짠 보기 너무다 자리 반በ니 아두고 빠진잖아 어디 마야는 마시다 아시데 자리 빠누버리 마ꯊꯧ 따디 하비나바 아두네나 마두디 미미기 몰리 아빠미나 어둠 훌루르수 야이 호트르수 야이 아이 마시 합테 아두고 야마마 군 야무 훗 따르게디 마시 카르마이 토이 닝탐다 마탄도 코야 마시 닝심자마나 까이나 짱드나 잉미석이 해만냈구나 아두마이나 하이 아이나 아두마이나 곰미 아두 아야면 누시는 아두 빵 하기건이다 아이나 까이나 포도 해도 아도 아이고 무슨 아이디 러시아가 강진인 거 없는데 아이디 코이세 마기 코이라 해다리고 코이라시다 마기 라니 야우드니까 라니 야우드니 아두가 아마나 마기 누피세 누피 야우드니 누파세 와커가 드론이 야우드니까 아도 하이디 마기 워커시나 그런 사이트 레이게 누파시나 그런 사이트 레이 아두레디 마기 라니시나 그런 사이트 레이게 시 강진이요 코이네 라니 꼬이버시 아이 하이제 맞지 코이네 라니 꼬이버시
가라이지 꾸이 하고 아시면서 꾸이 아시면서 꾸이 또 시기 괴란 말이세 아시다 다니 꼭그네 아니 그거니요. 시다 아니 야오거니 어흠 야오거니 시디쇼 아니 어흠 야오거니 시디쇼 아니 어흠 야오거니 꼭 들어보다 따라가 때려 니반시디 아무 꼭보다 아좀 야오래 아드나 모이나 고이시나 고이나 야암는 말안 까이나 방이시나 거리기노 하보다 손에다니지 뭐양 꼭 아버니들아 고이제 가이도 기분 맞담들이 슈슉정정 진짜 기기니 아무 꼭 기분 맞담들이 고이 보면 숙박고 아마 숙장마 아마다 얌얌 꼭 그럽자리 아드나 아코이나 고이시기 파버시 아코이나 누구지 공거 파르죠 꼭 비장자 능디 해네 아두가 시대 고이라니나 지에다 레이바 라브는 오이데 레이바 하부두디 아코이나 뭐두디 굽타나 아두 굽타나 아코이나 쟁긴 누드럽니다 마두메디 하고 남자들이까 예. 어저로 살았거든요. 하이디 거기 시기 거의 욕보기 신fam니다. 비닝 거 지나 오면 아무데나 가니고. 아두다 모이다 까지 advice 까지 오잖아. 비닝 게 시하가. 아 비닝이 얌 비닝이 생하보다 이 사람도 하지르게 아이네 고지르비시 아이 모이랑 코노 모이랑 비셈푸 시바바 이 좀 짤리 모이 거의 파바 라우 하이 우푸서 있는 불에 짤리 사세 좀 비. 아두마이 떠러가 이네 코이로기 까나버니 하비디 미암 내일 마얌 빠자 코이로 르닝거 강부다 이네 좀 하이 코이로유 코이기 까나버지 십시 라버니 마타마마디 강함때 언직디 코이기 까나버지 강아버니 아주 유마마다 우푸마리 망아마 타무 아두가 민원들이 코이슐레 시 코이슐레르로이 아생모두 노이는 시진하거니 연수 용거니 이다그 쇼좀 셈 잡아도 자오보니 아나 하이버니 아두부 언직디 아이는 감대버대 나이래 마야면 트레이닝 떠비유 하이 아이 마포마포 그리고 잘라가 아이 트레이닝 좀 떠기리 이랑것이나 아이 가르 랩터 떠 기데는거 아이 마시야 하이디 거의 욕비닝 배신하고 싶은 트레이닝 비바 커버 아카데미 거다. 그래도 kana 하우리 하우리. 잘라 좀 비로 얘기 뭐이는 पैसा 잘 넣으라 아이 पैसा 넣으라 너가 그 잡만은 리행하면 잡만은 담으니 아이는 싸우라니 아이 담어이 아이는 하이 얘기 아이는 시비를 각 부허가 망홍도버니 너희 하용도버 자디 우푸찬미주 하용도버 자로 해나 아왕주 미니 마시마나 로이나 하야나버니 우푸찬미 코파 도 모이 파상사 비 아이 얌로래 아이 코스오네 가르도 물러버니 자리마 카이디 코이로시 하버시 아이 타밍이 미암다 아두가 코이가 마나마신가 까나버시디 마마마사니 하비시메디 마시 타밍 아두 तसे는 संप्राम पामिन थाव मतंदा कोई उबु थंबियु कोई पुदु म थम मतंदा संप्रादु कया केन गे मसिन थिबियो याम केम खक नमोय माने तिमे सिकन पामजई कोइसे केन तो लोसिला कोदने हाइदी कोइगी ममसे यानो हाइदी कोइगी लेजरा गे युम योक्सगे हाबजे मानि ममसे यानो हाइना खंबिरा कोइगी ममन आई याम साउरुसु लौदे आई हौगिबा ममांगदिसु आई योंगिबिसि लिसिंग मरिगा चांगा खक्तनी अदु सिदिगी बाव आई पी अदु अइंगोंदि खैतंग मदु खैतंग नुगाजदि आई युमदा लाकदब खोयो लाखिद्रे अदु मीदे चखरे अमोदा हारगा निंगोन मीदे मयु पांगे यादि अदु यारिबो खैदि मदुद पिउ हारगदि पीनी अखोइना फार पोरपा उपुदा था हापचिनबा अदु मदि पीहिनाबा खुई हाइबिसि पिउ हाइबि मौदि पीजे कमिंग याव यस्टदि हे हाइबि मा लुपा लिसिंग अहुमदि फंगरबनेदा अदे उपुमी ममंदी लुपा लिसिंग अहुमगा चनि खतनी अदु मान अमु हाइबिदि लिसिंग अनि दि जाव पेसादि हंजलियो माइदि पोंग चखरबनि अदुना अइमोनदि कितन मांगी नोजु खोइ लोइदिबदि यारोय लोइ लोइ हेनकने आइदि अमा तोइना लोइ छमनिसाबा अदु हजिसे युमदा खोइ योक्सगे हाइबो इसिनाव याम यावखनिबो जाव खोइसे युमदागदि खोइसे क्या मुकदि थंबा यागे अखोइना हाइदि फामने तोइको युम ओइना हाइतारे सुम खोइ योक्सगे हाइतोने खोइ क्या मुकदि थंबा यागे होय मागी इरिया जुम ममगी जगा को लौ संगम में चाउरिब्रा संगम हम चाउरिब्रा हम संगम हम गादि चाउररोइको जुम ममगी मनुंगदा उपु तारामुक की चांगदि अदुम थंबा यागनिको अदु थंबदो पोटसी यामना कुपथना आई तारा कुन थंगनी हारक तारगदिको आई सेंग हाइजरागे लापत्रबद फुत्तरा तारादि लाबंदिरो अदु ममाइदो परेंगमदे लोइने ओनहाबो नोपो ओनगेरा अवांग ओनगे लोइने ओनो अदुगा मागी जगासिदा खोइ उपु अमगा अमगा लोने बिसिदा fakpo ngomong thati ga ya mo wang na te sigi getse asi wang na thato na te a swai ba thati ga
수마이나 아무도수 수마이나 아두다 거의 찍내려봐 우부식이 마망다 풀로움 한도어가 사이면 준비로 아두 사이두다 피란 안가면 밑에 어디 아무도는 안 오고 티로 아무도는 안 오고 티로 수마이들 막한 자는 티비요 어디 거의 아무도 찍내로 아두가 그리고 뭐도 찍내려 아니 pau들 심으실 까빠 아심으실 까빠 pau들 하다 까부르거디 거기 집이 참 힘들니 pau들 까부는 어디 저기 누구 뭐 슈래 하려가 탁 남진의 벽투기 뭐 수마이도 타모 어디 마이 구드나 아무도 찍내로 어디 마이 또비 아이네 하나나 pau들 바가도 까부고 어디도 pau들 매암 내거니 pau들 저 까부는 거기 안면들이 까쁘야 아두가 찍는 분들이 그리고 뭐 pau들 마수 까빠 아주 까부 보나 찍나 하려니 아주 많이 떠고야 돼 아주 저렇게 수마이나 골부지 수마 당연히 거기는 수마이 타면 마탁 아마다 아두가 둑시 시대 많이 반박 내래 반박시 내리게 둑시 까이 타거니 둑시 시톡 남진다 둑시 사박 상하니 이 두디요 수마이나 이 마이 그리 시대 까라가 아주 잘라야 되니까 아주 마야암의 거의 안먹이 니온가 이 야마 딱히 떠보네 두고 거의 안먹이 니온이 거의 누에르가 따고는 거의 alo mẹ ai ở đây bên em đó giờ khơi 왕국이 lại from 진야 내가 내가 봐 khơi 어자 바자비기 이 farm 지락 비라가 담비니 뭐 지나고 신야가 디 담비유 아마디 khơi hit farm 배 지나고 신야가 디 khơi 스테기 lấy lạc biu anh tham gia cái đó chỉ hai cháu bên là sĩ này đi theo thực sinh tham gia live mà ta là khơi 진짜 그런 거기 우리가 그리고 못 가는 사람 분들이 그런 자리면 우리가 거기 레벨 갖고 가고 이게 놓고